Yengpiriba Punamaku, Sharachandra Sharman Impact News, you say also Genda Manipura, Taram Noxari. Say Zenda Manipura, Kanagada topic say encroachers versus floodplain zoning act. Have the encroachers Turengi Husiki or encroachers Karamano Harakanda, Turengi, Akogi, River Banki, Nakalom the Habitat, side lom that River Banki, Manungom, the Chankalaga, Sergeant Cotton Bagita Boxing say, Kana Husik Top Gitabama, Sanjalay, Masikarin Tolakno had the floodplain zoning act Habama. 1978 की लेजे अदुगुम्बा एकम अदुगी एक तुगी मखादा पाइखलक पथबक्सनी मदुदी टुरेनगी खोगी खोंगनुंग खोंगनु खोगी टुरेनगी खोगी रिवर बैंक अदुगा रिवर बैंक की नाक गेट साब खोपै थबक्सी मसी यादे आइने यादन मरम मोरकांदा तंगाई फदबा लेरमबती आई साजिलिबा सिंगसिसु तचें तसेना मसे हेक्तमक लेछलगेना लेछलमदोदी मानदे तंगाई फदबा लेतबा अदुगा लेफम लेतबदगी अदुगुम प्रॉब्लम मयाम सदगी ले मसे अदुबु मसे तंगाई फदना लोना यादे यादसी करिगिनो हारेकांदा तुरेन सी इचेल अकाइबा पिबा अदुगा nga ki matam gi oiba plus sing kaising plus sing tholakpada masisu achouba maram mo heli aduna ore kandring asigi lokthor poi khongjang ma changjal aise aduna ngasigi topics da saruk yanal blanction video guest sing de aye thing thang phambiri base yumnam jogeshore additional chief engineer water resource department ne ai tamo jogeshore taram noksari water resource department se tamo hana app sidin lermani ming amu ontho kanda hujik se water resource department hene on kibane tamo water resource department Tango Kanovo, Itaram Noxari, Tamo Jogesoki, Oirom, the Lension video sending Tosam, Jeffrey, DC in Palo West, I Jeffrey Taram Noxari, I do a hate yet the Tango Pomini, say, but the Panjo bomb, it is in Pal Prestate, Tango Taram Noxari, Ihan and Basay, Tamo Jogeso, like up time to the Nasagi, XC Manipu Floodplain Zoning Act 1970 at Kimatungina and Cruiser Sing Seta Toropo, Yabe Opom Duni, Yan and Tamon Kanjaning say Yam at the Mamang Jangatringida. What is floodplain? Zoning as a no tung takpita, I am wasn't so coach Bob Honova. Floodplain zoning act 1970 I say. I could get Turengi, a same what did Turengi meet Simdagi, quick it Turen to give Matungina. I did measure reverse when the notified tower ever see Manda Yarabani. See Miss Simdagina, in Pan Turengina, Quiggy Nagata, Mitter Nipumanga. Again, Nampungina Suk and my lady about. See, Marunde, Quiggy and Crucial, Sajalaba, again, unauthorized structure ma'am, Sajalapa, Lam Copsalapa, Suma Mamsi, Taktueraga, Right Turengi, Magi, Mausagi, still, but it's in Pibamto. My profile cannot do Prognapa, same with Canoni, Masita same body 1970, I cannot. Quiggy. September tari amadagi masih exist tawrabani aduga masih implement ngasi bok tawdabani aduga hojik koi handaki sarkar sigi miyang makhada koi department sina basigi kenosi masih tawdragadi koi Manipura nong khitang hek subaga plus plate thokpa so mayam si ko na bahiduna sigi kenosi implement tawba hore hojik se adugi implement toropudo han lejabe ek ni adubu implement se amuk hana tawde implement se ek ti lejaba एक लाइव ओके अदुना मरम मरकान इम्प्लीमेंट तौर मतुंगा हुजिके थबक से कन्ना चंगलकपने एंक्रोचर सिंग नागेता लेबा सिंग से तक थोपै थबक सिंग चंगलकपने बने जेफ्री द लक्सन निंग से मरोइना हुजिके डीसीएम ओइना मसिकी केनो सिंग से कन्ना ऑथराइजेशन मसिकी अदगी सुपरविजन मखादा पाइखलकपने अदुगा एंक्रोचर सिंग कै सिंग तखोरप से कयम चैलेंजिंग टास्क होय तखथोप कांदा अतोप सबऑर्डिनेट स्टाफ सिंग सिना मफम दुदा ग्राउंड जीरो जटप कांदा atop kari resistant thengnaba aduga makhata na takthorok pukholok ki plan gi kari gi phibam sigi koi matungina makhata na leiriba sing sisu isa na same saraga haidi hongdo ubuna hena phagani haibi ofam sing dura natraga presently any kind of koi step resistance lesalamba sing de roger sing de thengnabi bala yawbras thank you tamu ki point to lak pingi tamtang koi tamu zo ke supplement of zeke iske flood plain joining as you understand to na to se river magi yet oi the highway tare magi torban highway tare masigi any river ko masigi hayeng flood lakuma tamda ising saw lakuma tamda ising saw duna kon ba yaba jaga sing to adba kun flood plain harega define the way exit aduga sigumba flood plain sida kari activities yai yade haidu akuna flood plain zoning ani define to zabane akoina lakholiba akoigi eviction gi process se January de hojabane hana akoigi flood plain flood zoning authority hai siki accident sai empower authorities mamang de siki se authorities ko ki water resource department ki hai mamang IFC department ki thawu sing oina appoint tor mane nauna
January tang ahumda state ki side ki notification to akoi ki deputy commissioner Imphal East among Imphal West si Imphal River gi oina akoi ki flood zoning authority na designate tawre aduga subsequent notification tang manga January ki masida hai racing sai ki instruction lakpa as per the act the basically the high authority singsina laiba in courses singju lathok na bagi instruction lakhi bane masida koina first of all tawise hana in courses se kanano have to identify the katai masigi flood plan de laiba sing se masing matu akoi aham yeng se reverse ki flood zones flood plain se kadai phom no flood zoning to se kadai phom boundary se kadai phom na sing hai ta kati in fact river ki usi laiba koi boundary se as per the act 1988 to give notification matung ina koi ki koiring kai dagi lilong phoba hai ta ko masigi stretch se river se ki midstream dagi 58 meter or nataga river se ki nakan laiba ban se ki magi outer toe hai sa ki koi ki river side na ba outer toe dagi 6 meter phoba sina sigi either the two. Okay. Either 58 meter from the midstream or 6 meter from the outer toe of the bun. She never boundary se. Hai. Aduk sine ko ki lilong ko ki lilong to segment sin na area kan leng se kita hengkale 6 meter outer boundary aduma satman like aduma leng grab aduka second condition 60 meter oira pa sima adagi segment sin dagi horaga ithai bo na again 62 meter. Sine like boundary se ko boundary se ko na hana in causes english se khongkale khongkapa se already mamang da August September 2017 already conquered khabane flood plain joji makada conquer gi nate sam chana ngasai gi ichau yam toina tholak pasida advance na ngasai gi encouragement tawbo yai ko khongla je har ga already encourage list khongla lai khabane sigi list si koina already lage bani na masi gi list based tar koina ngasai gi eviction gi order to 45 days ki matam pi as per the act ko eviction notice pi matung da koina act di yaudi tawbo koina ngasai gi laiba sokadriba ecosystem moi dang sai ki sans ama pi bo in the interest of justice hai tare moi hearing am opportunity pi ko ni hearing du tawra matung da hearing system ko ina limited ko ni lepe ha ga ko na court lak tu na in case they feel ki moi je lakho ida bani hai ga du ba che chang pata gombo ram bi suppose who knows in case du ba moi ki claim level tare objection level tare mandu sin to ko phong do na ba ki chance bi jare adu matung ina makha tar ko na finally ko na hai hearing du gi mo ko gi watar matunda eviction se confirm tawre tang date 22nd January dagi hawbaina adugu difficulties nang sagi adugi tang kuni to yawringai da February ki tang kuni to yawringai da ko ki court case election gi ba hoi court case taro isna 17 petitioners ne petitioners sing se ko gi lelong sajing maideng khong swai de kini ama ko claims na ko moi se afam du ta yam ku ne kundara ga le ra ka ngoi adu yara ga di 5 months ki matam review center mo khong do na bagi ultimately court also ko ki government ki favor hai batare taribu order se ko ki 31st March foguda noi vacate tawron at mai order ta bi re adu ko madu order ta ba ki de ko jong hai eviction to ko sanction jare effectively March gi tang ni pan option kai ko na adu option mutung thau bai batare tang ni pan ni sanction jare ko Imphal West ki na tang ni pan ni ki hor ko ngasi apuna lathok pa yaba ka ngasi bu lathok jare adu effectively initial list of 500 and sarangna samnga tara in course lokhat pasida court case le batara tre tuma khaido me sa ki 31st March to kada banina adiki high ba again matsik matak state edition 2020 around 23 persons na moje pata dani ne claim tor padi moje examine tor ka moje khato piram me moje pata tor padagi adiki atopa around 47 cases season nga sa gi khoi ki crematorium adiki umang lai gi kari gi ko adagi ko ki community hall acho sing moi sing sing sai ki government ki decision ki da ko khoi thaja kre remaining sing ma ko lak tok jaraga ngasi lo sing ja kre ado ko de feel le theng na ba hai tara ka di yengu nungai te amata sing hai tara ki sai ko ina thaja ram bani dukan oiram ba yai na ta ka ko ki yum mo le ram bo ram ba yai ado thukai bi nungai te ado ai na di ya da bani na thukai da ba di ya da ba ado feel la ngasai ki adu gumbang sai feel la request or person da ko kambi da thing bi ram no ko na ta ko ko tin lak thuk jara ke ko hai ba du ko ko syam toi ne theng ne ado mo koina hai ba mo ko ki lak thuk jara ke do ko mo ne convince to ngam tar ko okay ni lak thuk jara ko ko khala theng mo ko ko pi da mo si ya ado makata du ngai si noi tok jara ko na ta ko si ai masi bot sek ta bu adu mo sam san loi lak thuk jara en lo bu yai difficulties si ne ka ge feel human element ma usul lak ba to yes madu gi factor du ma ko ne kitang difficulty ta bu okay hai di koina le salak pa du ko hong du ista kanamta harau leite swai gi posting se thengnar pa kan da di mioi ba ngak toy bene yam nungai ta ba area su yok du bene te ha ba homdri tong pradip swai gi hujik le ri ba
ꯇꯛꯊꯣꯛꯄ ꯃꯣꯏ ꯂꯩꯗꯤ ꯂꯩꯁꯟꯈ꯭ꯔꯦ ꯑꯦꯟꯀ꯭ꯔꯣꯆꯔꯁꯤꯡꯁꯦ ꯑꯩꯅ ꯈꯟꯕꯗ ꯇꯉꯥꯏ ꯐꯗꯕ ꯈꯔꯗꯒꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯂꯝ ꯂꯩꯅ ꯂꯝ ꯇꯛꯁꯜꯂꯨꯁꯦꯅ ꯂꯩꯕꯗꯤ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯀꯨꯏꯁꯜꯂꯛꯑꯕꯅꯤꯅ ꯍꯦꯛ ꯍꯣꯡꯖꯜꯂꯛꯄꯒ ꯍꯥꯏꯍꯧꯕꯁꯨ ꯅꯠꯇꯕꯅꯤ나 ꯃꯈꯣꯏꯗꯁꯨ ꯌꯥꯔꯗꯧꯕ ꯃꯥꯟꯕ ꯐꯤꯂꯤꯡ ꯑꯃꯁꯨ ꯂꯥꯛꯄ ꯑꯗꯨꯒ ꯁꯤꯟꯁ ꯑꯦꯛꯁꯤꯗꯤ ꯃꯁꯥꯁꯤꯗꯤ 1978 ꯂꯩꯖꯔꯦ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔ ꯐ꯭ꯂꯠ ꯄ꯭ꯂꯦꯟ ꯖꯣꯅꯤꯡ ꯑꯦꯛ 1978 ꯑꯁꯦ ꯇꯥꯃꯣ ꯖꯣꯒꯦꯁꯣꯔꯅ ꯍꯥꯏꯕꯤꯕꯗ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯗꯤ ꯍꯟꯗꯛ ꯑꯍꯥꯟꯕꯅꯦꯁꯨ ꯍꯥꯏꯔꯤ ꯁ꯭ꯋꯥꯏꯒꯤ ꯇꯥꯃꯣ ꯑꯦꯔꯤꯌꯥꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯅ ꯑꯩꯅ ꯈꯪꯖꯅꯤꯡꯉꯤꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟꯁꯦ ꯈꯔ ꯍꯥꯟꯅ ꯇꯧꯔꯝꯃꯒꯗꯤ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯌꯥꯝꯅ ꯁ꯭ꯇꯤꯞ ꯔꯦꯖꯤꯁꯇꯦꯟꯁꯀꯤ ꯋꯥꯐꯝꯗꯨꯗꯤ ꯅꯠꯇꯦ ꯅꯨꯡꯉꯥꯏꯇꯕ ꯏꯚꯟ ꯀꯞꯄ ꯂꯥꯎꯕ ꯈꯔꯗꯤ ꯑꯗꯨꯝ ꯊꯦꯡꯅꯗꯕꯗꯤ ꯅꯠꯇꯦ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯃꯇꯝ ꯆꯥꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯒꯗꯤ ꯊꯦꯡꯅꯔꯝꯗꯕ ꯌꯥꯕ꯭ꯔꯥ ꯁꯤꯅꯤ ꯑꯗꯨ ꯌꯥꯝ ꯆꯨꯝꯃꯤ ꯍꯧꯖꯤꯛꯀꯤ ꯑꯦꯛ ꯈꯨꯗꯤꯡꯃꯛꯅꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛꯀꯤ ꯐ꯭ꯂꯠ ꯖꯣꯅꯤꯡꯒꯤꯁꯨ ꯂꯩꯖꯈ꯭ꯔꯦꯀꯣ ꯅꯕꯤꯗ ꯍꯧꯖꯤꯛ ꯑꯦꯟꯀ꯭ꯔꯣꯆꯃꯦꯟꯁꯤ ꯂꯩꯔꯛ ꯈꯨꯖꯜꯂꯛꯏꯕ ꯃꯌꯥꯝ ꯂꯝ ꯈꯣꯠꯄꯁꯤꯁꯨ ꯍꯧꯖꯤꯛ ꯌꯥꯍꯜꯂꯦꯅ ꯁꯨꯝ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯗꯦ ꯍꯥꯏꯗꯣ ꯑꯗꯨꯝ ꯇꯧꯗ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯐꯥꯎꯕ ꯃꯇꯝ ꯑꯃꯗ ꯂꯝꯁꯤ ꯄꯥꯛꯊꯣꯛꯁꯦ ꯑꯗꯨꯝ ꯇꯛꯈꯥꯏ ꯇꯥꯕꯅꯤ ꯗꯔꯀꯥꯔ ꯂꯩꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯁꯣꯛꯅꯔꯛꯀꯅꯤ ꯁꯣꯛꯅꯕ ꯑꯩꯈꯣꯏ ꯉꯁꯥꯏ ꯍꯦꯛ ꯍꯥꯏꯅꯕ ꯁ꯭ꯇꯤꯆ ꯏꯟ ꯇꯥꯏꯝ ꯁꯦꯚꯁ ꯅꯥꯏꯟ ꯀꯥꯏꯅ ꯍꯥꯏꯔꯤꯅ ꯃꯇꯝ ꯑꯃꯗ ꯉꯜꯂꯤꯉꯩꯗ ꯇꯧꯍꯧꯕꯗ ꯁꯣꯛꯑꯣꯏꯗꯧꯕꯗꯨ ꯊꯦꯡꯖꯤꯜꯂꯀꯥꯟꯗ ꯇꯧꯔꯤꯁꯦ ꯁꯣꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯑꯣꯏꯅꯗꯤ ꯇ꯭ꯔꯥꯐꯤꯛ ꯆꯤꯟꯕ ꯍꯦꯛꯂꯛꯄ ꯃꯤ ꯆꯤꯟꯕ ꯍꯦꯛꯂꯛꯄꯅꯤꯅ ꯂꯝꯕꯤ ꯄꯥꯛꯊꯣꯛꯇ ꯌꯥꯔꯣꯏ ꯅꯥꯂꯥ ꯂꯩꯁꯜꯂꯛꯇꯕ ꯃꯌꯥꯝꯁꯤ ꯅꯥꯂꯥꯗꯨ ꯀꯣꯊꯣꯛꯇ ꯌꯥꯔꯣꯏ ꯇꯧꯀꯥꯟꯗ ꯑꯃꯨꯛ ꯁꯣꯛꯅꯗꯣꯏꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯇꯨꯔꯦꯟ ꯃꯇꯥꯡꯗꯗꯤ ꯐꯔꯦ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯇꯧꯗꯕꯁꯨ ꯌꯥꯗꯝ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯑꯇꯩꯗꯁꯨ ꯌꯥꯝ ꯂꯩꯔꯤꯕ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯇꯨꯔꯦꯟꯒꯤ ꯋꯥꯗ ꯅꯠꯇꯦ ꯑꯇꯩꯁꯨ ꯑꯦꯛꯁꯟ ꯂꯧꯗꯅ ꯂꯩꯕ ꯄꯣꯠꯁꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯂꯩꯔꯛꯄ ꯑꯁꯤ ꯑꯦꯛꯁꯟ ꯂꯧꯁꯜꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯇ꯭ꯔꯣꯃꯥ ꯃꯌꯥꯝ ꯊꯣꯛꯄ ꯃꯤ ꯑꯁꯣꯛꯄ ꯀꯥꯡꯕꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩ ꯀꯦꯁ ꯃꯊꯪ ꯂꯥꯛꯅꯕ ꯑꯁꯤꯗꯤ ꯂꯝꯕꯦꯟ ꯇꯛꯈꯥꯏꯔꯀꯥꯟꯗꯗꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯂꯣꯏ ꯄꯇꯥ ꯇꯥ ꯂꯩꯅꯕ ꯉꯥꯛꯇꯅꯤ ꯀꯦꯁ ꯇꯧꯅꯔꯛꯀꯅꯤ ꯑꯗꯩ ꯀꯦꯁꯇꯨꯁꯨ ꯍꯦꯛꯇ ꯂꯣ ꯍꯥꯏꯁꯤꯗ ꯑꯣꯚꯔꯥꯏꯠ ꯇꯧ ꯌꯥꯄꯣꯟꯇꯦ ꯁꯔꯀꯥꯔꯅ ꯍꯦꯛꯇ ꯉꯝꯃꯦꯅ ꯇꯧ ꯌꯥꯄꯣꯟꯇꯦ ꯂꯣ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯀꯝꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝꯁꯤ ꯂꯥꯛꯍꯜꯂꯣꯏ ꯍꯥꯏꯔꯒꯗꯤ ꯂꯣꯁꯤ ꯍꯥꯟꯅꯗꯤ ꯉꯥꯛ ꯂꯩꯔ ꯃꯣꯏꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯁꯨꯝ ꯉꯁꯥꯏ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨ ꯉꯁꯥꯏ 78ꯗ ꯂꯩꯕ ꯂꯣ ꯑꯃ ꯍꯧꯖꯤꯛꯐꯥꯎ ꯆꯠꯅꯗꯅ ꯂꯩꯕꯗꯒꯤ ꯍꯧꯖꯤꯛ ꯋꯥꯅꯔꯦꯅ ꯁꯤꯃꯅ ꯋꯥ ꯑꯃ ꯂꯩꯖꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯇꯥꯏꯝꯂꯤ ꯑꯦꯛ ꯇꯧꯍꯧꯗꯕꯗꯒꯤ ꯊꯣꯛꯂꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯇꯥꯏꯝꯂꯤ ꯑꯦꯛ ꯇꯧꯍꯧꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯍꯧꯖꯤꯛ ꯑꯇꯩꯗꯁꯨ ꯌꯥꯝ ꯃꯐꯝꯁꯨ ꯌꯥꯝ ꯂꯩꯔꯤ ꯁꯤꯁꯨ ꯊꯣꯛꯂꯛꯀꯗꯧ ꯂꯩꯔꯤ ꯑꯩ ꯆꯥꯎꯔꯥꯛꯄ ꯄꯜꯂꯦꯀꯣ ꯑꯗꯩ ꯃꯇꯝ ꯑꯃꯗ ꯁꯣꯔꯣꯛ ꯄꯥꯛꯊꯣꯛꯄꯁꯤ ꯗꯔꯀꯥꯔ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯎꯈ꯭ꯔꯦ ꯑꯩꯈꯣꯏ ꯌꯥꯏꯁ꯭ꯀꯨꯜ ꯂꯝꯕꯤ ꯄꯥꯛꯊꯣꯛꯄ ꯑꯦꯌꯔꯄꯣꯔꯠ ꯂꯝꯕꯤ ꯄꯥꯛꯊꯣꯛꯄ ꯃꯌꯥꯝꯁꯤꯅ ꯃꯤ ꯃꯌꯥꯝ ꯁꯣꯛꯅꯈꯤꯕ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯔꯒ ꯁꯣꯛꯅꯈꯤꯕ ꯃꯌꯥꯝꯗꯨꯅꯤꯅ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝ ꯊꯣꯛꯂꯣꯏ ꯍꯥꯏꯔꯒꯗꯤ ꯊꯣꯛꯇꯕꯗꯤ ꯌꯥꯗꯕ ꯃꯇꯝ ꯂꯥꯛꯄ ꯌꯥꯏ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯑꯩꯅ ꯆꯍꯤ 100 ꯃꯇꯨꯡꯗ ꯀꯩ ꯊꯣꯛꯂꯛꯀꯅꯤ ꯎ ꯄꯣꯟꯗꯦ ꯆꯍꯤ 100 ꯃꯇꯨꯡ ꯊꯣꯛꯆꯔꯛꯄꯗꯤ ꯑꯟꯗꯔꯁꯇꯦꯟꯗꯦꯕꯜꯅꯦꯕ ꯑꯩꯈꯣꯏꯅ ꯍꯣꯡꯗꯣꯛꯄ ꯌꯥꯗꯦ ꯍꯣꯡꯕꯗꯣ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯅ ꯑꯦꯛꯁꯟꯁꯤ ꯂꯧꯍꯧꯗꯕꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯥꯇꯤꯛ ꯂꯦꯚꯦꯜꯗꯒꯤ ꯊꯕꯛ ꯇꯧꯍꯧꯗꯕꯗꯒꯤ ꯁꯣꯛꯂꯛꯄꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩ ꯃꯣꯠꯇꯗꯤ ꯀꯝꯄꯦꯟꯁꯦꯁꯟ ꯐꯥꯎ ꯄꯤꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯦꯛꯇꯣ ꯑꯩꯈꯣꯏꯅ 78ꯗꯒꯤ ꯊꯝꯃꯛꯄ ꯑꯦꯛ ꯑꯃ ꯆꯠꯅꯍꯜꯂꯨꯗ꯭ꯔꯦ ꯆꯠꯅꯍꯟꯗ꯭ꯔꯀꯥꯟꯁꯤꯗ ꯃꯤꯅ ꯑꯦꯟꯀ꯭ꯔꯣꯁ ꯇꯧꯔ ꯃꯇꯨꯡꯁꯤꯗ ꯂꯥꯁꯇ ꯉꯁꯥꯏ ꯍꯥꯏꯖꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯀꯨꯏꯅ ꯇꯥꯔꯨꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯥꯟꯊꯣꯛꯄꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯁꯔꯀꯥꯔꯒꯤꯁꯨ ꯑꯔꯥꯟꯕ ꯂꯩꯔꯤꯕꯅꯤꯅ ꯇꯧꯕꯁꯤꯗꯕ ꯁꯤꯅ ꯑꯩꯈꯣꯏꯗꯤ ꯀꯝꯄꯦꯟꯁꯦꯁꯟ ꯐꯥꯎꯕ ꯑꯦꯟꯇꯥꯏꯇꯜ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯣꯄꯤꯅꯤꯌꯟ ꯂꯩꯖꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯄꯜꯍꯧꯅꯤꯡꯕ ꯑꯃꯅ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯆꯥꯎꯅ ꯇꯧꯔꯤ ꯔꯤꯚꯔ ꯖꯣꯅꯤꯡꯁꯤ ꯃꯔꯨꯑꯣꯏꯕꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯂꯨꯍꯟꯕ ꯄꯥꯛꯊꯣꯛꯍꯟꯕꯁꯤ ꯃꯔꯨꯑꯣꯏꯒ ꯍꯥꯏꯔꯤꯗꯅ ꯁꯤꯒꯤꯁꯦ ꯑꯩꯅ ꯈꯪꯕ ꯑꯩꯈꯣꯏ 1978ꯀꯤ ꯑꯦꯛ ꯍꯧꯖꯤꯛ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯤꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯆꯍꯤ 30-40 ꯂꯩꯔꯀꯥꯟꯗ ꯑꯦꯛ ꯑꯃ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯤꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯀꯥꯟꯁꯤꯗ ꯆꯦꯟꯖꯦꯁ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯁꯥꯏꯟꯇꯤꯐꯤꯛ ꯁ꯭ꯇꯗꯤ ꯇꯧꯔꯕ ꯍꯥꯏꯁꯤ ꯑꯩ ꯌꯥꯝ ꯃꯨꯟꯅ ꯈꯪꯅꯤꯡꯉꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯋꯥꯇꯔ ꯚꯣꯂꯨꯝ ꯇꯥꯔꯛꯏꯕꯁꯤ ꯑꯗꯨꯒ ꯁꯤꯖꯅꯦꯜ ꯑꯣꯏꯅ ꯇꯥꯔꯛꯏ ꯀꯔꯤ ꯊꯥꯗ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯝ ꯀꯌꯥꯝ ꯂꯥꯛꯏ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯝꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯒꯦ ꯍꯥꯏꯕ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯐꯖꯅ ꯁ꯭ꯇꯗꯤ ꯇꯧꯔꯀꯥꯟꯁꯤꯗ ꯁꯤꯃꯨꯛ ꯄꯥꯛꯊꯣꯛꯑꯗꯤ ꯐꯔꯅꯤ ꯑꯗꯩ ꯁꯤꯃꯨꯛ ꯂꯨꯊꯔꯗꯤ ꯐꯔꯅꯤꯒ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯍꯣꯠꯂꯒ ꯑꯗꯩ ꯑꯩꯈꯣꯏ ꯑꯆꯧꯕ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯇꯧꯔꯒ ꯇꯧꯔꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯦꯛ ꯑꯃ ꯂꯩꯔꯝꯃꯦ ꯍꯦꯛꯇ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯁꯤꯜꯂꯤꯔꯥ ꯀꯩꯅꯣꯗ ꯑꯦꯛꯇꯨ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯆꯦꯟꯖꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯋꯥꯇꯔ ꯐ꯭ꯂꯣ ꯃꯦꯀꯥꯅꯤꯖꯝ ꯈꯦꯠꯅꯔꯛꯏ ꯃꯤ ꯀꯟꯖꯝꯁꯟ ꯈꯦꯠꯂꯛꯏ ꯍꯥꯏꯗꯤ ꯇꯨꯔꯦꯟꯁꯤ ꯁꯤꯅ ꯃꯇꯨꯡ ꯏꯟꯅ ꯄꯥꯊꯕ ꯍꯦꯜꯂꯛꯏꯅꯦ ꯇꯁꯦꯡꯅ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤꯕ ꯂꯤꯟ ꯁꯤꯖꯟꯁꯤꯗ ꯑꯩꯈꯣꯏꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯆꯩꯅꯥꯒꯤ ꯇꯨꯔꯦꯟ ꯑꯆꯧꯕ ꯌꯥꯡꯁꯤꯛ ꯌꯥꯡꯒ ꯂꯩꯔꯤꯕ ꯇꯨꯔꯦꯟ ꯑꯍꯨꯝꯁꯦ ꯍꯧꯖꯤꯛ ꯁꯃꯨꯗ꯭ꯔ ꯑꯝꯇ ꯌꯧꯕ ꯉꯝꯗ꯭ꯔꯦꯕ ꯃꯔꯛꯇ ꯁꯨꯝ ꯏꯁꯤꯡ ꯈꯣꯠꯇꯣꯛꯅ ꯏꯁꯤꯡ ꯏꯔꯤꯒꯦꯁꯟ ꯅꯥꯀꯟ ꯊꯥꯗꯣꯛꯈꯤꯕ ꯇꯧꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯇꯨꯔꯦꯟꯁꯤꯡꯁꯤꯁꯨ ꯇꯨꯔꯦꯟꯒꯤ ꯋꯥꯇꯔ ꯌꯨꯁ ꯄꯦꯇꯔꯟꯁꯦ ꯈꯦꯠꯅꯔꯛꯄꯅꯤꯅ ꯍꯧꯖꯤꯛꯀꯤ ꯋꯥꯇꯔ ꯐ꯭ꯂꯣꯁꯤ ꯊꯥꯏꯅ 1970ꯗ ꯂꯩꯔꯝꯕꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯥꯇꯔ ꯐ꯭ꯂꯣ ꯄꯦꯇꯔꯟꯁꯤ ꯃꯥꯟꯅꯔꯤꯕ ꯀꯥꯏꯁꯤ ꯑꯩꯗꯤ ꯆꯞ ꯆꯥꯅ ꯑꯪꯀ ꯍꯣꯠꯍꯧꯔꯒ ꯇꯧꯗ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯃꯤꯉꯣꯟꯗ ꯑꯋꯥꯕ ꯄꯤꯔꯅꯤ ꯑꯗꯨꯒ ꯑꯗꯨ ꯀꯥꯟꯗꯁꯨ ꯌꯥꯝ ꯀꯟꯅ ꯐꯪꯗ꯭ꯔꯒꯗꯤ ꯑꯃꯅ ꯁꯣꯛꯏꯗꯅ ꯑꯗꯩꯗꯤ ꯇꯧꯔꯝꯕꯗꯤ ꯌꯥꯏꯀꯣ ꯍꯧꯖꯤꯛꯀꯤ ꯍꯥꯟꯅ ꯐꯖꯅ ꯑꯅꯧꯕ ꯁ꯭ꯇꯗꯤ ꯑꯃ ꯇꯧꯔꯒ ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯖꯨꯟ ꯖꯨꯂꯥꯏ ꯁ꯭ꯋꯥꯏꯗ ꯅꯣꯡ ꯇꯥꯒꯜꯂꯤ ꯅꯣꯡ ꯇꯥꯕꯒꯤꯁꯤꯅ ꯏꯟꯆꯤ ꯑꯗꯨꯛ ꯇꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯋꯥꯇꯔ ꯗꯤꯁꯆꯥꯔꯖ ꯆꯤꯡꯗꯒꯤ ꯂꯥꯛꯏꯕ ꯑꯗꯣ ꯄ꯭ꯂꯦꯟꯗꯒꯤꯁꯨ ꯅꯣꯡ ꯇꯥꯕꯗꯒꯤ ꯂꯥꯛꯏꯕ ꯗꯤꯁꯆꯥꯔꯖꯁꯤ ꯑꯩꯈꯣꯏꯗ ꯑꯥꯏꯁ ꯁ꯭ꯅꯣꯒꯤ ꯗꯤꯁꯆꯥꯔꯖꯁꯨ ꯌꯥꯎꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯃꯣꯟꯁꯨꯟ ꯗꯤꯁꯆꯥꯔꯖꯁꯤ ꯀꯌꯥꯝ ꯌꯥꯝꯃꯤ ꯀꯥꯏꯁꯤ ꯆꯞ ꯆꯥꯅ ꯄꯥꯔ ꯇꯧꯔꯒꯗꯤ ꯁꯣꯛꯑꯒꯁꯨ ꯁꯣꯛꯐꯝ ꯊꯣꯛꯄꯅꯦ ꯍꯥꯏ ꯌꯥꯔꯦꯅ ꯅꯠꯇꯕꯤꯗ ꯏꯂꯥꯏ ꯂꯥꯏꯅ ꯁꯣꯛꯍꯜꯂꯨꯔꯒ ꯋꯥꯇꯔ ꯗꯤꯁꯆꯥꯔꯖꯇꯨꯅ ꯁꯨꯔꯝꯗ꯭ꯔꯒꯗꯤ ꯀꯥꯟꯅꯗꯕ ꯇꯧꯔꯨꯕ ꯊꯕꯛꯁꯤꯁꯨ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧ ꯑꯩꯗꯤ ꯈꯤꯇꯪꯒꯤ ꯍꯦꯟꯅ ꯇꯧꯕꯗꯤ ꯇꯧꯔꯝꯒꯅꯤꯀꯣ ꯑꯗꯨꯁꯨ ꯈꯤꯇꯪꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯀꯤ ꯑꯣꯏꯅꯁꯨ ꯈꯔ ꯌꯦꯡꯁꯤꯟꯕ ꯁꯤꯒꯤꯁꯤ
चप चाना करी बेसिस तौरइनो चुमनी एक अमन लरे थाइना थाइनी के कम लेरमेन हजि हजि त सही निफु यांखे लेगा सम इम्प्लीमेंट तौरइरा नद्रगे नौ नौना प्रोजेक्ट अम सेमगा अखोई वाटर वॉल्यूम सुक ले शाम ले अदुगा हंदगी इसिंग चावगी पैटर्न स्टडी तौर काय काय तुरे हम काय रे स्वाइ सर वनरबल ओय हम सर करी लोसिगे बैंक करी बैंकिंग तौसिगे खटकी गाइसे अंको इन होल तौरइरा नद्रगा चुमनगी अखोई थबक तौदी उनबगी थाइनी yes tamo jo so hojik lai hom se baroina maswai se scientific study ma pangtok ki balebra maswai gi flood plain zoning da leisaliba khosiliba mayam sing natragana ekam da 1978 lejerbe ekni yes heta implement option se habi ofam durai na tamo product hang pose kamai thambini masi aikoina so hana ngasigi turian gi carrying capacity mai volume puba ngamakta bai keno city sigi study tawri khoida masa plan ama semba taka we haiba city koi hana tagi sigi calculation tawra la ba adum masida manipuri bar masa plan hairo nambul turen masa plan hairo sigi whole manipur valley da sel liba turen sing khoi whole masa plan ama sem da bai khoi sigi some 10 years back tagi sigi keno sima laga khoi calculation se khaga tawre sorapa keno si sapsaba sok tarik turen ningsang tre atuki record ti leramgani aduga madudagi tawrpa posina kamai tawrke da khoi study khat tawri ba aduga akhoi time to time akhoi na sigi carrying capacity kya oini mai volume se kyam lai ti khoi na masi semba da last 50 years ki khoi rainfall data adigi mana khoi gi highest flood level kya orakani adigi si orakani ha sigi calculation lai ba adugi the base tawraga hosi lai ba keno side khoi na profile ma si chap chaba keno ma si keno da tu keno da top ta kyam pakani adigi keno sigi ban kyam wangkani si oraga di magi ngasai highest flood level da kai bo pu bang ami ha sigi calculation ma khoi na hana tawgra ba keno ni adugi matung ina khoi na hajik keno si x ki makha da enclosure sing tak tho kan da ngasai obsession piri si khoi gi magi split flow si moina ne ba yam piri se ari jaga ma da khangbe pixel lani aduna mu ngasai gi bottom ne keno tawdana mari flow chum ngamaroi dana mathak thangba upstream side loi makhallani masigi posi khoi chum thongna bang asagi nose cutting tawrakani ama tawrakani sum hajik tawba horei ba masigi posi da ngasagi maroi na khoina hajik flash flood khutaki wona nong ni hek nong hek chuba humni nong hek churage sing chaw da thoiba sigi maroi ba kano de khoi catchment area hajik catchment area treatment gi tongan ba fresh na kai kina mayam sum tawrei dana si tawrei ba kano sigi matung in dai khoina ngasagi kano se turen gi kano se right from source tagina tel and box gi kano si khoina river wise khoina kano tawna ba khoi di scheme project semi ba study tawri ba khoi gi last 50 years ki rail from tata darka wai ba khoi khomjal li ri mai laina ba kano gi masak tagi adu scientific kano mayam mapping adigi sahi khagi mamang da 10 years 20 years si mamang da turing gi phimam kari leran mi si kano mayam se khoi kan khomjal li adu gi matu ida sum tawrak pani adu fully matu implement tawbdi masa plan nam changi masa plan ju hajik under process ne masa plan nam changi masa plan se under process ne yam thuna dum masa plan su ready hoini hebani adu bu tawdo ya da barina tangai phadana and process sing the hanjalakpa adu ga river flows da kaida apan ba pirakpa swai mara mora kanda tangai phadana changalakpa phim dune sigi sawra kanda phadana sagi si mafam se kai de si mafam pathwe na phadana chang matam da sagi structure myam sajan khoi chang bagi we book lek tre ba particular jaga sing city ngasagi aikoina handak sima hunda kain de na haiba ngamte de kaisilani khoina ngasagi madugi thabak paikhan ba JCB khangte any machinery changbu matamda changbom si lek tra bani ana ngasagi enclosure si takthok ta ya da tangai phadaba kenam su lakpa okay Jeffrey handaki Imphal river gi huji ubo phange aduga maroina river gi akhoi gi huji ki flood plain joining gi x gi matung ina paikhalakpada Imphal river khaktang oibra Nambu river di yaw da jala Nambu river ga su future adum inak nak immediately dum leiraba jala Nambu river ga su akoina sum tajabada di maroina akhoi gi Kasamthung bridge dagi na Hairang Guthung bridge be gi state 170 enclosures identified tawre 2017 gi report matung ina ne swai area si su thabak oina paikhalakpada kayam kui changi da kes Nambu river gi su akhoi si in kocha gi lese akhoi lokot na bagi akhoi instruction pizza kai makha ta ba ko sabuni officer sing da madu gi list choi phang baga similarly akoina order to a haraga makha sagi koi laiba incosis in lokot lakto kadari bani Nambu river gi na akhoi gi laiba magi flood river gi boundary habitare ko flood plain zone si midstream dagi 30 meters si oidoni
ꯑꯗꯣ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯣꯏ ꯁꯦꯝꯕꯗꯒꯤ ꯍꯧꯔꯒ ꯁꯃꯨ ꯁꯝꯈꯧꯒꯤ ꯕꯥꯎꯟꯗꯔꯤꯒꯤ ꯗꯤꯐꯤꯅꯤꯁꯟꯅꯤ ꯃꯈꯥ ꯇꯥꯕ ꯁꯣꯝ ꯁꯥꯏꯠ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯕꯖꯥꯔꯒꯤ ꯁꯣꯝ ꯁꯥꯏꯠ ꯁꯤꯒꯤꯁꯤꯃꯗꯤ ꯑꯩꯅ ꯏꯟꯐꯣꯔꯃꯦꯁꯟ ꯂꯩꯇꯦ ꯑꯗꯣ ꯑꯩꯅ ꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯗꯤꯐ꯭ꯔꯦꯟ ꯁꯦꯒꯃꯦꯟꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯑꯣꯔꯤꯖꯤꯟ ꯍꯥꯏꯕ ꯑꯃ ꯂꯩꯔꯅꯤ ꯑꯗꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯠ ꯄ꯭ꯂꯦꯟꯗ ꯆꯦꯟꯕ ꯖꯒꯥ ꯃꯥꯒꯤ ꯔꯤꯚꯔꯗꯨꯒꯤ ꯃꯦꯟ ꯀꯣꯔꯁ ꯍꯥꯏꯕ ꯑꯃ ꯑꯗꯒꯤ ꯍꯥꯏꯕ ꯔꯤꯚꯔꯗꯨꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯖꯒꯥ ꯃꯥꯒꯤ ꯃꯥꯎꯠ ꯃꯥꯒꯤ ꯑꯇꯣꯞꯄ ꯔꯤꯚꯔ ꯇꯥꯕ ꯌꯥꯏ ꯁꯃꯨꯗ꯭ꯔ ꯇꯥꯕ ꯌꯥꯏ ꯄꯥꯠꯇ ꯇꯥꯕ ꯌꯥꯏ ꯃꯥꯒꯤ ꯁꯤ ꯃꯥꯎꯠꯀꯤ ꯄꯣꯔꯁꯟ ꯑꯃ ꯂꯩꯔꯦ ꯃꯥꯒꯤ ꯏꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯄꯨꯕ ꯀꯦꯄꯥꯁꯤꯇꯤꯁꯦ ꯑꯦꯕ꯭ꯔꯤ ꯁꯦꯒꯃꯦꯟ ꯂꯩꯕ ꯗꯤꯐ꯭ꯔꯦꯟ ꯑꯦꯛꯇꯤꯚꯤꯇꯤ ꯂꯣꯏ ꯏꯝꯄꯦꯛ ꯇꯧꯋꯤ ꯔꯤꯚꯔꯒꯤ ꯍꯧꯔꯛꯐꯝ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯐ꯭ꯔꯦꯟ ꯑꯩꯈꯣꯏꯒꯤ ꯍꯥꯏꯂꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯏꯝꯐꯥꯜ ꯔꯤꯚꯔꯁꯤꯒꯤ ꯀꯥꯂꯣꯡꯒꯤ ꯖꯒꯥꯗꯒꯤ ꯍꯧꯔꯛꯄꯅꯦ ꯁꯤꯃꯂꯩ ꯅꯝꯕꯨꯜꯒꯤꯁꯨ ꯉꯁꯥꯏꯒꯤ ꯆꯤꯡ ꯑꯋꯥꯡꯕ ꯆꯤꯡꯗꯒꯤ ꯂꯥꯛꯀꯗꯣꯏꯅꯤ ꯁꯤꯒꯤ ꯖꯒꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯗꯤꯐꯣꯔꯦꯁꯇꯦꯁꯟꯒꯤ ꯀꯩꯅꯣꯁꯦ ꯋꯥꯡꯈꯠꯂꯛꯄ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯥꯏ ꯀꯣꯊꯣꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯩꯗꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯟꯅ ꯐꯣꯔꯦꯁꯀꯤ ꯀꯣꯚꯔꯗꯨꯅ ꯀꯦꯅꯣꯄꯤ ꯑꯣꯏꯅ ꯀꯣꯚꯔ ꯄꯤꯔꯝꯒꯗꯕꯗꯣ ꯔꯦꯟ ꯗ꯭ꯔꯣꯞꯁꯀꯤ ꯏꯝꯄꯦꯛꯁꯤꯅ ꯉꯁꯥꯏꯒꯤ ꯁꯣꯏꯜꯗ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯏꯝꯄꯦꯛ ꯇꯧꯔꯛꯄ ꯑꯗꯨꯅ ꯁꯣꯏꯜꯒꯤ ꯀꯩꯅꯣꯁꯤꯗ ꯌꯩꯔꯕꯅꯤꯅ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯏꯁꯤꯡꯗꯨꯅ ꯆꯦꯟꯊꯈꯤꯕꯒꯤ ꯆꯥꯡꯁꯦ ꯍꯦꯟꯒꯠꯂꯛꯄ ꯑꯗꯨꯅ ꯁꯤꯒꯤ ꯆꯤꯡꯃꯥꯏꯗꯒꯤ ꯄꯨꯊꯔꯛꯏꯕ ꯉꯁꯥꯏꯒꯤ ꯐꯣꯔꯦꯁ ꯂꯩꯔꯒꯗꯤ ꯉꯁꯥꯏꯒꯤ ꯉꯥꯛꯄꯤꯔꯝꯒꯗꯕꯗꯣ ꯉꯥꯛꯇꯕꯤꯗ ꯑꯃꯁꯨꯡ ꯐꯣꯔꯦꯁ ꯂꯩꯔꯒꯗꯤ ꯐꯣꯔꯦꯁ ꯎ ꯋꯥꯅ ꯂꯩꯕ ꯃꯣꯏꯒꯤ ꯃꯔꯥ ꯔꯨꯠ ꯁꯤꯁꯇꯝ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯅ ꯀꯣꯜꯂꯒ ꯐꯥꯖꯤꯜꯂꯒ ꯂꯩꯔꯝꯒꯗꯕ ꯔꯨꯠ ꯁꯤꯁꯇꯝ ꯂꯩꯔꯛꯇꯕ ꯃꯁꯤꯅ ꯉꯁꯥꯏꯒꯤ ꯁꯦꯗꯤꯃꯦꯟ ꯑꯣꯏꯅ ꯄꯨꯊꯔꯛꯄ ꯑꯩꯈꯣꯏ ꯔꯤꯚꯔꯁꯤꯅ ꯑꯗꯨꯒ ꯄꯨꯔꯛꯏꯕ ꯉꯁꯥꯏꯒꯤ ꯂꯩꯕꯥꯛ ꯑꯗꯒꯤ ꯁꯤꯜꯠ ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯉꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯄꯨꯊꯔꯛꯑꯒ ꯂꯩꯕ ꯔꯤꯚꯔꯁꯤꯒꯤ ꯑꯣꯜ ꯑꯦꯂꯣꯡ ꯗꯤ ꯁ꯭ꯀꯣꯠ ꯃꯥ ꯗꯤꯄꯣꯖꯤꯠ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯗꯤꯄꯣꯖꯤꯠ ꯇꯧꯔꯛꯑꯦ ꯍꯥꯏꯔꯒ ꯉꯁꯥꯏ ꯃꯥꯒꯤ ꯔꯤꯚꯔꯗꯨꯒꯤ ꯃꯥꯒꯤ ꯗꯦꯞꯊ ꯃꯁꯤ ꯊꯦꯜꯂꯛꯀꯗꯧꯔꯤꯕ ꯊꯦꯜꯂꯛꯑꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯣꯜ ꯑꯦꯂꯣꯡ ꯃꯥꯒꯤ ꯏꯁꯤꯡ ꯄꯨꯕꯒꯤ ꯀꯦꯄꯥꯁꯤꯇꯤ ꯍꯟꯊꯔꯛꯑꯦ ꯀꯦꯄꯥꯁꯤꯇꯤ ꯍꯟꯊꯔꯛꯑꯕꯅꯤꯅ ꯃꯁꯤꯅꯁꯨ ꯉꯁꯥꯏꯒꯤ ꯐ꯭ꯂꯠꯁꯦ ꯊꯣꯛꯍꯟꯕꯒꯤ ꯆꯥꯟꯁꯁꯨ ꯃꯥꯒꯤ ꯐꯦꯛꯇꯔ ꯑꯃꯁꯨ ꯑꯣꯏ ꯏꯟ ꯑꯦꯗꯤꯁꯟ ꯇꯨ ꯗꯤꯁ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯠ ꯄ꯭ꯂꯦꯟ ꯖꯣꯅꯤꯡꯅ ꯑꯦꯗ꯭ꯔꯦꯁ ꯇꯧꯔꯤꯕ ꯑꯦꯛꯇꯤꯚꯤꯇꯤꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯔꯦꯁꯤꯞ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯔꯃꯅꯦꯟ ꯅꯠꯇ꯭ꯔꯒ ꯇꯦꯝꯄꯔꯦꯔꯤ ꯁꯦꯇꯜꯃꯦꯟ ꯇꯧꯕ ꯌꯥꯗꯦ ꯀꯜꯇꯤꯚꯦꯁꯟ ꯇꯧꯕ ꯌꯥꯗꯦ ꯏꯚꯟ ꯐꯤꯁꯔꯤ ꯐꯥꯎꯕ ꯇꯧꯕ ꯌꯥꯗꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯉꯁꯥꯏꯒꯤ ꯅꯣꯡ ꯆꯨꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯤꯒ ꯄꯨꯊꯣꯛꯑꯒ ꯏꯟ ꯁꯣꯟꯕ ꯏꯚꯟ ꯁꯤꯕꯨ ꯔꯦꯁꯤꯞ ꯇꯧꯋꯦ ꯃꯌꯥꯝ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯄꯤꯕꯁꯤꯒꯤ ꯃꯊꯛꯇ ꯃꯤꯌꯥꯝꯅ ꯚꯥꯞ ꯇꯥꯒꯗꯕꯁꯦ ꯉꯁꯥꯏꯒꯤ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯄꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯣ ꯀꯜꯇꯤꯚꯦꯁꯟ ꯇꯧꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯟꯁꯦ ꯉꯁꯥꯏꯒꯤ ꯇꯧꯊꯣꯛꯑꯦ ꯍꯥꯏꯔꯒ ꯄꯣꯠ ꯆꯩ ꯊꯥꯒꯗꯧꯔꯤꯕꯅꯦꯕ ꯇꯧꯊꯣꯛꯄꯁꯤꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯅ ꯉꯁꯥꯏ ꯀꯔꯤ ꯁꯣꯜ ꯃꯊꯛꯀꯤ ꯀꯣꯚꯔ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯇꯣꯞꯁꯤꯁꯨ ꯂꯨꯖ ꯑꯣꯏꯍꯜꯂꯦ ꯍꯥꯏꯔꯒ ꯃꯊꯪꯒꯤ ꯐ꯭ꯂꯠ ꯂꯥꯛꯄꯗ ꯏꯔꯥꯏ ꯂꯥꯏꯅ ꯉꯁꯥꯏꯒꯤ ꯆꯦꯟꯊꯣꯛꯑꯦ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯋꯥ ꯑꯅꯥ ꯍꯦꯟꯅ ꯇꯥꯍꯟꯕꯒꯤ ꯃꯆꯥꯛꯁꯨ ꯑꯣꯏꯍꯟꯕ ꯁꯤꯃ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯁꯦꯇꯜꯃꯦꯟ ꯂꯩꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯔꯣꯗꯦꯟ ꯄꯣꯄꯨꯂꯦꯁꯟ ꯍꯦꯟꯒꯠꯂꯛꯑꯦ ꯀꯩꯒꯤꯅꯣꯗ ꯃꯥꯒꯤ ꯍ꯭ꯌꯨꯃꯦꯟ ꯁꯦꯇꯜꯃꯦꯟ ꯂꯩ ꯇꯥꯔꯗꯤ ꯃꯥꯒꯤ ꯉꯁꯥꯏ ꯆꯥꯛ ꯊꯣꯡꯕ ꯑꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯀꯩꯅꯣ ꯈꯔ ꯂꯩꯒꯗꯧꯔꯤꯕꯅꯤ ꯌꯥꯝ ꯇꯣꯏꯅ ꯃꯃꯥꯡꯒꯤ 2017ꯗ ꯋꯤ ꯑꯣꯜꯔꯦꯗꯤ ꯍꯦꯗ 5 ꯋꯦꯚꯁ ꯑꯣꯐ ꯐ꯭ꯂꯠꯁ ꯀꯟ ꯀꯥꯟꯗꯕꯤꯗ 5ꯔꯛ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯦꯡꯕ ꯃꯇꯝꯗ ꯊꯣꯛꯏꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯏꯝꯐꯥꯜ ꯁꯥꯏꯠꯇ ꯍꯥꯏꯇꯥꯔꯒꯗꯤ ꯌꯥꯝꯅ ꯈꯔ ꯕꯟꯗ ꯋꯤꯛ ꯑꯣꯏꯕ ꯖꯒꯥꯁꯤꯡ ꯋꯤꯛ ꯑꯣꯏꯔꯤꯁꯤ ꯀꯔꯤꯅꯣꯅ ꯌꯦꯡ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯔꯦꯠꯀꯤ ꯄꯣꯄꯨꯂꯦꯁꯟꯁꯦ ꯔꯣꯗꯦꯟ ꯄꯣꯄꯨꯂꯦꯁꯟ ꯃꯁꯤꯅ ꯉꯁꯥꯏꯒꯤ ꯕꯟꯁꯤꯒꯤ ꯃꯈꯥꯁꯤꯗ ꯍꯨꯠꯂꯦ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯃꯀꯣꯟ ꯁꯥꯕ ꯈꯣꯠꯄ ꯇꯧꯕ ꯑꯗꯨꯒ ꯑꯣꯜꯋꯦꯁ ꯏꯠ ꯏꯁ ꯑꯣꯜꯋꯦꯁ ꯅꯤꯌꯔ ꯇꯨ ꯍ꯭ꯌꯨꯃꯦꯟ ꯄꯣꯄꯨꯂꯦꯁꯟ ꯌꯦꯁ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯍꯨꯠꯂꯤꯕ ꯖꯒꯥꯗꯣ ꯏꯁꯤꯡ ꯐꯥꯎꯖꯤꯜꯂꯛꯑꯒ ꯏꯁꯤꯡꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯆꯦꯟꯊꯣꯛꯈꯤꯗꯣꯏꯅꯤ ꯑꯗꯨꯒ ꯁꯨꯝ ꯁꯦꯝꯃꯝꯃꯤꯕ ꯉꯁꯥꯏꯒꯤ ꯔꯣꯗꯦꯟꯅ ꯁꯦꯝꯃꯤꯕ ꯃꯀꯣꯟ ꯑꯣꯏꯅ ꯁꯦꯝꯖꯔꯤꯕ ꯃꯈꯨꯟꯗꯣ ꯆꯥꯎꯊꯣꯛꯑꯦ ꯍꯥꯏꯔꯒ ꯑꯜꯇꯤꯃꯦꯠꯂꯤ ꯉꯁꯥꯏꯒꯤ ꯕꯛ ꯂꯥꯎ ꯇꯧꯔꯒ ꯄꯨꯈꯤꯗꯣꯏꯅꯦꯕ ꯁꯤꯅ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯍꯟꯕꯒꯤ ꯀꯩꯅꯣꯁꯨ ꯎꯕ ꯁꯤꯁꯤꯡꯁꯦ ꯑꯩꯅ ꯄꯤꯄꯜꯁꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯍꯟꯅꯤꯡꯉꯦ ꯑꯩꯈꯣꯏꯅꯗꯤ ꯀꯩꯁꯨ ꯅꯠꯇꯦꯅ ꯈꯟꯕ ꯑꯩꯒꯤ ꯗꯨꯀꯥꯟ ꯑꯃ ꯁꯥꯖꯤꯜꯂꯒ ꯐ꯭ꯂꯠ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯕ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯟꯗꯔꯁꯇꯦꯟ ꯑꯩꯈꯣꯏꯒꯤ ꯕꯤꯍꯥꯏꯟ ꯗ ꯗꯤꯐ꯭ꯔꯦꯟ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯁꯤꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯠ ꯊꯣꯛꯍꯟꯕꯗ ꯐꯦꯛꯇꯔ ꯑꯃ ꯑꯣꯏꯒꯦꯗ ꯄꯕ꯭ꯂꯤꯛꯁꯤꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯒꯗꯤ ꯑꯦꯠꯂꯤꯁ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯂꯣ ꯑꯃ ꯂꯩꯔꯦꯅ ꯉꯁꯥꯏꯒꯤ ꯃꯗꯨ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯉꯥꯏꯗꯕꯤꯗ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤꯁꯨ ꯄꯕ꯭ꯂꯤꯛꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯁꯤꯃ ꯇꯧꯕ ꯌꯥꯗꯦ ꯁꯤ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯛꯀꯅꯤꯀꯣ ꯑꯜꯇꯤꯃꯦꯠꯂꯤ ꯄꯤꯄꯜ ꯑꯥꯔ ꯒꯣꯏꯡ ꯇꯨ ꯕꯤ ꯑꯦꯐꯦꯛꯇꯦഡ് ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯂꯩꯍꯟꯅꯤꯡꯉꯤ ओके तामो प्रदीप ब्रेक की मंगई तामो लाचनिंग से मरो तामो साइ पनबी मदुदी याम सांगना लेरे एक इट्स एक्जिस्टिंग सिंस 1978 ने इम्प्लीमेंट तौबुदी हुजि खक्ता हंतक खक्ता इम्प्लीमेंट तौद मसिगी लोंग गैप अमा थादो लाखिबसिने सोमरोम दायरगा लेछनबा सिंगसिदा नोटिस हम सान तौबिदबा याम को लेइबा यारमाने हाइबगी गेनोमसु वखल लोरमसु पोखिबा अदो आइ एरिया दु रोरगने तामो करिम कांदा मसि याम थेंग इम्प्लीमेंट तौरकपनिना कंपेंसेशन बो पि याबजनी हाइबगी ओपिनियन शेयर तौगी तामो सोफा तामो ओपोनेंट ओपोनेंट रे तो हुजि एफेक्टेड ओइरबा मी सिंगिना हाइदिसे अल्टरनेटिव अरेंजमेंट अमा तौबियो अखोइसु मियोइबा कैनोने हेतो होंगोपदो सा उसे नतमिना फ्रंगने पाइबा याबदि नतमिना अरेंजमेंट अमदि तौबियो ह्यूमैनिटी ग्राउंड का हाइदिसे तामो कमाइन थमिनि सी समने साइ कम्पनसेशन हाइ काजदा मॉनिटरी कम्पनसेशन नतबिदा माइ अल्टरनेटिव साइड अम पीबीबा नद्रगना कमाइन तौदोइनो हेता मा स्वाइमा हिया बोन देन लेइमेंदो माइ लमम लेमद्रगदि कमाइन तौदना सी सरकार प्रोजेक्ट से यौम दे बाइ हाइबा प्रोजेक्ट अमो तौरगा
ꯇꯧꯐꯝ ꯊꯣꯛꯑꯦꯅ ꯍꯥꯏꯔꯤꯁꯨ ꯇꯁꯦꯡꯅ ꯑꯩꯅ ꯇꯛꯈꯥꯏꯕꯗꯨ ꯇꯧꯈꯥꯏꯐꯝ ꯊꯣꯛꯑꯦꯅ ꯍꯥꯏꯔꯦꯀꯣ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯁꯥꯔꯒ ꯍ꯭ꯌꯨꯃꯟ ꯀꯣꯁꯅ ꯀꯔꯤꯅꯣ ꯑꯗꯨꯒ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯀꯣꯁꯅ ꯀꯔꯤꯅꯣ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯄꯨꯂꯞ ꯁ꯭ꯇꯗꯤ ꯇꯧꯕ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯉꯁꯥꯏ ꯍꯧꯖꯤꯛ ꯄꯟꯕꯤꯔꯛꯄꯗ ꯖꯣꯐ꯭ꯔꯤꯅ ꯍꯧꯖꯤꯛ ꯄꯟꯕꯤꯔꯛꯑꯦ ꯀꯩꯅꯣ ꯇꯧꯕ ꯆꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯆꯃꯦꯟ ꯑꯦꯔꯤꯌꯥꯁꯤꯗ ꯗꯤꯐꯣꯔꯦꯁꯇꯦꯁꯟ ꯂꯥꯛꯄꯗꯒꯤ ꯁꯣꯏꯜꯁꯤ ꯌꯥꯝ ꯂꯨꯖ ꯑꯣꯏꯔꯛꯄꯗꯒꯤ ꯆꯦꯟꯊꯔꯛꯄꯅ ꯍꯦꯜꯂꯛꯄ ꯈꯣꯠꯂꯛꯄ ꯍꯥꯏꯔꯦꯀꯣ ꯑꯗꯒꯤ ꯋꯥꯇꯔ ꯔꯤꯇꯦꯟꯁꯟ ꯄꯥꯋꯔꯁꯨ ꯃꯅꯥ ꯃꯁꯤꯡ ꯍꯧꯔꯛꯇ꯭ꯔꯕꯅꯤꯅ ꯁꯣꯏꯜꯒꯤ ꯋꯥꯇꯔ ꯔꯤꯇꯦꯟꯁꯟ ꯄꯥꯋꯔ ꯂꯩꯇ꯭ꯔꯕꯅꯤ나 ꯅꯣꯡ ꯆꯨꯀꯥꯟꯗ ꯖꯔ ꯆꯦꯟꯊꯔꯒ ꯑꯩꯈꯣꯏ ꯇꯨꯔꯦꯟꯁꯤꯅ ꯍꯣꯜ ꯇꯧ ꯉꯝꯗ꯭ꯔꯦꯅ ꯅꯣꯡ ꯆꯨꯗꯀꯥꯟꯗ ꯄꯨꯡꯉꯪꯒ ꯍꯌꯦꯡꯁꯦ ꯗ꯭ꯔꯥꯎꯠ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯁꯤ ꯄꯣꯠꯁꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯁꯣꯏꯜꯗ ꯔꯤꯇꯦꯟ ꯇꯧ ꯊꯝꯃꯒꯗꯤ ꯃꯥꯅ ꯔꯦꯒꯨꯂꯦꯠ ꯇꯧꯔꯛꯇꯣꯏꯅꯦꯕ ꯇꯞ ꯇꯞꯅ ꯊꯥꯗꯣꯔꯛꯑꯗꯤ ꯏꯁꯤꯡꯗꯨ ꯆꯨꯖꯔꯒꯁꯨ ꯆꯤꯡꯒꯤ ꯂꯩꯕꯥꯛꯁꯤꯡ ꯐꯖꯅ ꯊꯝꯃꯒ ꯇꯞ ꯇꯞꯅ ꯊꯥꯗꯣꯔꯛꯑꯒꯗꯤ ꯇꯨꯔꯦꯟ ꯁꯨꯝ ꯆꯦꯟꯖꯔꯒ ꯃꯌꯥꯝ ꯐ꯭ꯂꯠꯁꯨ ꯊꯣꯛꯇꯦꯅ ꯁꯤ ꯄꯣꯠꯁꯨ ꯌꯥꯎꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯟꯖꯅꯤꯡꯉꯤꯁꯦ ꯁꯣꯝꯗ ꯁꯣꯏꯜ ꯔꯤꯇꯦꯟꯁꯟ ꯄꯥꯋꯔ ꯇꯧꯗꯕꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯐ꯭ꯂꯠ ꯊꯣꯛꯏꯁꯤ ꯉꯁꯥꯏꯒꯤꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯈꯨꯖꯜꯂꯛꯄꯩꯁꯨ ꯍꯥꯏꯔꯦꯀꯣ ꯁꯤ ꯈꯨꯖꯜꯂꯛꯄꯗꯒꯤꯁꯨ ꯑꯇꯣꯞꯄ ꯐꯦꯛꯇꯔ ꯑꯇꯩꯁꯨ ꯌꯥꯝꯅ ꯂꯩꯔꯤꯕ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯇꯨꯔꯦꯟꯗꯒꯤ ꯂꯣꯏ ꯇꯛꯈꯥꯏꯈ꯭ꯔꯅꯤ ꯐꯔꯦ ꯌꯥꯝ ꯇꯨꯔꯦꯟꯁꯨ ꯐꯖꯍꯧꯔꯅꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯀꯥꯟꯗ ꯀꯣꯏꯍꯜꯂꯔꯣꯏ ꯀꯣꯏꯁꯨ ꯀꯣꯏꯗ ꯑꯩꯈꯣꯏ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛꯁꯨ ꯐ꯭ꯂꯠ ꯁꯨꯝ ꯇꯧꯔꯛꯑꯗꯤ ꯀꯩꯅꯣ ꯐꯦꯛꯇꯔ ꯑꯇꯩꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯉꯁꯥꯏ ꯋꯥꯇꯔ ꯔꯤꯇꯦꯟꯁꯟ ꯄꯥꯋꯔ ꯂꯩꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯦꯟꯊꯔꯛꯏꯕ ꯁꯤꯜꯠ ꯃꯌꯥꯝ ꯂꯩꯕꯥꯛ ꯃꯌꯥꯝꯗꯨꯅ ꯇꯨꯔꯦꯟ ꯊꯦꯜꯍꯜꯂꯛꯏꯅꯦ ꯇꯧꯔꯤꯁꯤ ꯐꯥꯎꯕ ꯑꯗꯣ ꯇꯨꯔꯦꯟ ꯊꯦꯟꯕ ꯄꯦꯇꯔꯟꯁꯤꯁꯨ ꯀꯩꯁꯨ ꯆꯞ ꯃꯥꯟꯅꯔꯝꯃꯣꯏ ꯂꯩꯕꯥꯛ ꯃꯣꯏ ꯆꯥꯡ ꯑꯃꯗ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯀꯩꯅꯣꯅ ꯃꯦꯁꯟ ꯇꯧꯔ ꯍꯩꯕ ꯅꯠꯇꯕꯅꯤꯅ ꯆꯥꯡ ꯂꯩꯐꯝ ꯖꯒꯥ ꯇꯨꯔꯦꯟ ꯏꯆꯦꯟ ꯈꯔ ꯇꯞꯄ ꯖꯒꯥꯗꯨꯅ ꯁꯤꯜꯇꯦꯁꯟ ꯈꯔ ꯍꯦꯜꯂꯝꯒꯅꯤ ꯏꯆꯦꯟ ꯀꯟꯕ ꯖꯒꯥꯗꯨꯅ ꯈꯔ ꯁꯤꯜꯇꯦꯁꯟ ꯋꯥꯠꯂꯝꯃꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯨꯔꯦꯟꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯔꯤꯚꯔ ꯕꯦꯗꯀꯤ ꯀꯩꯅꯣꯁꯨ ꯒ꯭ꯔꯦꯗ ꯑꯃꯁꯨ ꯂꯧꯔꯒ ꯀꯃꯥꯏꯅ ꯇꯧꯁꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯔꯤꯕ ꯄ꯭ꯂꯥꯟ ꯍꯥꯏꯗꯣ ꯑꯆꯧꯕ ꯄ꯭ꯂꯥꯟ ꯑꯣꯏꯅꯦꯕ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯁꯤ ꯄ꯭ꯂꯥꯟꯁꯤ ꯍꯦꯛ ꯎꯗꯕꯗꯨꯔꯅ ꯑꯩꯅ ꯉꯁꯥꯏ ꯄꯟꯖꯔꯛꯏꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯩꯗꯃꯛꯇ ꯂꯣꯏꯅꯃꯛ ꯇꯧꯔꯣꯏꯗꯕ ꯖꯒꯥꯗꯁꯨ ꯀꯩꯗꯧꯕꯩ ꯇꯧꯗꯣꯏꯅꯣ ꯇꯧꯒꯗꯕ ꯖꯒꯥꯗꯨꯅ ꯇꯧꯔ ꯂꯣꯏꯔꯦ ꯍꯥꯏꯕ ꯄꯣꯠ ꯑꯃꯁꯨ ꯂꯥꯛꯑꯒ ꯌꯥꯎꯔꯤꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯆꯦꯟꯊꯔꯛꯏꯕ ꯂꯩꯕꯥꯛ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯀꯥꯏ ꯗꯤꯄꯣꯖꯤꯠ ꯇꯧꯔꯤ ꯍꯥꯏꯁꯤ ꯌꯦꯡꯐꯝ ꯊꯣꯛꯑꯦꯕ ꯀꯩꯒꯤꯅꯣꯗ ꯇꯨꯔꯦꯟꯁꯤ ꯐꯨꯟꯐꯥꯎ ꯌꯥꯎꯔꯛꯇꯣꯏꯅꯤ ꯐꯨꯜꯂꯒ ꯇꯨꯔꯦꯟ ꯑꯩꯈꯣꯏꯅ ꯇꯨꯔꯦꯟꯒꯤ ꯃꯌꯣꯟ ꯑꯣꯜꯂꯛꯄ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯇꯝꯕ ꯌꯥꯎꯅꯔꯤꯁꯤ ꯁꯤꯜꯇꯦꯁꯟ ꯍꯦꯜꯂꯀꯥꯟꯗ ꯑꯁꯨꯝ ꯑꯔꯥꯏꯕ ꯂꯝꯕꯦꯟ ꯑꯃ ꯆꯦꯟꯈꯤꯗꯣꯏꯅꯤ ꯇꯨꯔꯦꯟ ꯆꯦꯟꯈꯤꯗꯣꯏꯅꯤꯅ ꯑꯗꯨꯃꯥꯏꯅ ꯐꯨꯟꯕꯁꯨ ꯌꯥꯎꯔꯤ ꯐꯨꯟꯕꯁꯤ ꯂꯣꯏꯅꯃꯛꯇ ꯇꯨꯔꯦꯟꯁꯨ ꯆꯥꯡ ꯃꯥꯟꯅ ꯂꯣꯏꯅꯃꯛ ꯍꯦꯛꯇ ꯂꯦꯚꯦꯜ ꯑꯃꯗ ꯐꯨꯜꯂꯛꯄ ꯅꯠꯇꯦꯕ ꯇꯧꯔꯤꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯁ꯭ꯇꯗꯤ ꯇꯧꯔꯀꯥꯟꯗ ꯀꯥꯏ ꯖꯒꯥꯗ ꯑꯦꯛꯁꯟ ꯂꯧꯐꯝ ꯊꯣꯛꯏ ꯀꯥꯏꯗꯅ ꯍꯦꯟꯅ ꯂꯧꯐꯝ ꯊꯣꯛꯏ ꯀꯥꯏꯗꯅ ꯈꯤꯇꯪ ꯊꯥꯗꯣꯛꯄ ꯌꯥꯏ ꯁꯤ ꯌꯦꯡꯉꯒ ꯇꯧꯔꯒꯗꯤ ꯈꯤꯇꯪ ꯍꯦꯟꯅ ꯏꯐꯦꯛꯇꯤቭ ꯑꯣꯏꯕ ꯍꯦꯜꯂꯤꯗꯅ ꯁꯤꯒꯤ ꯄꯣꯠꯇꯨ ꯌꯥꯎꯔꯝꯒꯅꯤꯀꯣ ꯉꯁꯥꯏꯁꯨ ꯃꯌꯥꯝꯁꯨ ꯍꯥꯏꯕꯤꯔꯦ ꯁ꯭ꯇꯗꯤ ꯇꯧꯕꯅꯦꯅ ꯑꯗꯨꯒ ꯁ꯭ꯇꯗꯤ ꯇꯧꯕꯁꯤꯗ ꯈꯤꯇꯪ ꯀꯔꯦꯟꯠ ꯑꯣꯏꯕ ꯍꯥꯏꯗꯤ ꯀꯔꯦꯟꯠ ꯄꯦꯇꯔꯟ ꯑꯁꯣꯝꯗ ꯗꯤꯐꯣꯔꯦꯁꯇꯦꯁꯟꯗꯨ ꯌꯦꯡꯍꯧꯗꯅ 1978ꯒꯤ ꯔꯦꯟ ꯗꯤꯁꯆꯥꯔꯖꯇꯨꯗ ꯋꯥꯇꯔ ꯗꯤꯁꯆꯥꯔꯖꯇꯨꯗ ꯁꯦꯝꯈꯤ ꯄ꯭ꯂꯥꯟꯗꯨ ꯍꯧꯖꯤꯛ ꯑꯦꯄ꯭ꯂꯥꯏ ꯇꯧ ꯌꯥꯔꯤꯕ ꯍꯥꯏꯒꯁꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯈꯪꯐꯝ ꯊꯣꯛꯑꯦꯕ ꯀꯩꯅꯣꯗ ꯍ꯭ꯌꯨꯃꯟ ꯀꯣꯁ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯟ ꯂꯧꯔꯤ ꯄꯣꯠꯁꯤ ꯀꯌꯥꯝ ꯏꯐꯦꯛꯇꯤቭ ꯑꯣꯏꯅꯤ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯐꯦꯛꯇꯔ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯆꯞ ꯆꯥꯅ ꯐꯦꯛꯇꯔ ꯏꯟ ꯇꯧꯔꯀꯥꯟꯗ ꯂꯣꯏꯅꯃꯛ ꯆꯨꯡꯁꯤꯜꯍꯜꯂꯀꯥꯟꯗ ꯗꯤꯐꯣꯔꯦꯁꯇꯦꯁꯟ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏ ꯗꯤꯁꯆꯥꯔꯖꯁꯤ ꯁꯤꯖꯟ ꯂꯣꯏꯕ ꯍꯦꯟꯖꯜꯂꯛꯑꯦ ꯍꯥꯟꯅ ꯇꯞ ꯊꯥꯗꯣꯛꯑꯝꯕ ꯏꯁꯤꯡ ꯃꯌꯥꯝꯁꯤ ꯁꯣꯏꯜꯗꯨꯅ ꯔꯤꯇꯦꯟ ꯇꯧꯔ ꯊꯝꯃꯒ ꯍꯧꯖꯤꯛꯅ ꯄꯨꯂꯞ ꯅꯣꯡ ꯆꯨꯔꯀꯥꯟꯗ ꯊꯥꯗꯣꯔꯛꯑꯦ ꯑꯗꯨꯅ ꯏꯁꯤꯡ ꯃꯌꯥꯝꯁꯦ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕ ꯄꯣꯝ ꯂꯩꯅ ꯑꯩꯈꯣꯏ ꯁꯣꯝꯗ ꯌꯥꯔꯦꯜꯄꯥꯠꯇ ꯏꯆꯥꯎ ꯊꯣꯛꯏꯗꯣ ꯊꯣꯛꯍꯟꯗ꯭ꯔꯒ ꯀꯥꯏꯗꯅꯣ ꯏꯁꯤꯡꯗ ꯀꯥꯏꯗ ꯆꯦꯟꯗ ꯏꯁꯤꯡꯗꯤ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯌꯥꯄꯣꯟꯇꯦ ꯀꯥꯏꯗ ꯆꯠꯈꯤꯗꯣꯏꯅꯣ ꯀꯗꯥꯏ ꯊꯥꯗꯣꯛꯇꯣꯏꯅꯣ ꯍꯥꯏꯕꯗꯨꯐꯥꯎ ꯈꯜꯍꯧꯕ ꯊꯣꯛꯑꯦꯕ ꯂꯣꯛꯇꯥꯛ ꯊꯥꯖꯅꯤ ꯂꯣꯛꯇꯥꯛꯇ ꯑꯃꯨꯛ ꯂꯣꯛꯇꯥꯛꯇꯁꯨ ꯄꯥꯛꯊꯣꯔꯛꯀꯗ꯭ꯔꯥ ꯏꯁꯤꯡꯗꯨꯅ ꯍꯥꯞꯆꯤꯜꯂꯒꯗꯤ ꯃꯥꯁꯨ ꯆꯥꯎꯊꯣꯔꯛꯇꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯥꯏꯗ ꯏꯁꯤꯡꯁꯤ ꯍꯥꯟꯅ ꯂꯩꯔꯝꯗꯕ ꯋꯥꯇꯔ ꯗꯤꯁꯆꯥꯔꯖ ꯁꯤꯁꯇꯦꯝ ꯑꯃ ꯂꯥꯛꯑꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯔ ꯃꯦꯅꯦꯖ ꯇꯧꯁꯤꯒꯦ ꯍꯥꯏꯕꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯆꯥꯎꯅ ꯁꯦꯝꯐꯝ ꯊꯣꯛꯑꯦꯅ ꯈꯟꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯁꯨꯝ ꯊꯦꯡꯛ ꯌꯨ ꯇꯥꯃꯣ ꯖꯒꯦꯁꯣꯔ ꯂꯥꯛꯆꯕꯁꯤ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯂꯥꯛꯆꯒꯦ ꯇꯥꯃꯣ ब्रेक मतुंग इम्पैक्ट न्यूज के एजेंडा मनपुर यंगबीरिबा पुनमक के फमदा थुना पुतुना लक्सके इम्पैक्ट न्यूज मियंग तादुना लेबियो ब्रेक मतुंग यंगबीरिबा पुनमकपु अमुकना तराम नोक्सरे अमरोम धारगा ngसाइगी फ्लड प्लेन जोनिंग एक की मखादा मसगी एक्शन मरम ओरकांदने हुजिकसे तुरेनगी नाक येता सुम खोपचलम मयाम सिंग तखाइरक पै केनोसे अमरोम धारदि लेरंबा सिंगदो याम लाली हाइदुसो खोइ नुवाइते मरमदि अदवादे एनक्रोस तोर लेसे करिम तंगाइ फदबा खरदगी लेरक सोय ओरंगनी अदुबु लेभमदि थोक्तबा करिगिनो हाइरकांदा तुरेनगी इचेलेसे अपनबा पीबा कांदा मदुनु ओहेलकपा याबा अतोप अतोपगी साइड की माना पिरकपा याबा इम्पैक्ट सिंगदुने नेगेटिव ओबा इम्पैक्ट सिंगदो मसे अखोई पुन्ना गांगमिनसी मसी तंगाइ फदना तुरेनगी करिगी खोंनुंग सिंगसे याम स्मूथली चेननबा अदुगा मसे तुंगदसु तौगुमसे हाबगी अचौबा लेसनदुने अमरोम धारगा पुन्ना फामिनसे हाबने खरा वाबा अदुगा खरा नुंगाइतबा इवन पांगथोइबा अथॉरिटी सिंगसिसो अमरोम धारदि नुंगाइतबदि दुम फिल तौरी तामोजगसो ngसाइ तामोजगसो पनबिकिबदा मास्टर प्लान की मतंग हम पनबि मास्टर प्लान से ngसाइगी वाटर रिसोर्सेस डिपार्टमेंट सी खतमक इन्वॉल्व तौरगा सेंबिबा मास्टर प्लान ना नत्रगा मास्टर प्लान हाइरप कांदा एज ए भास एरिया कवर तौरकदोइना अतोप डिपार्टमेंट सिंग कैसिंगसु योहन मथौ तानन थम्बिब्रा मास्टर प्लान अमा सेंबता है मास्टर प्लान से लागती फॉरेस्ट की अदगी कंसर्न कैनो माइ मरी लेनबा कैनो से लोइन इन्वॉल्व तौरे अखोगी दि जस्ट कैनो से सेम कांदा ngसाइगी सपोज सी
deforestation tawriba kanosi catchment area treatment tawbata koi u tharakani masai yang kanada thani forest na tharakani adi sigi kano sigi di loina mak si teamwork wana loina involve tawkani only just implement tawbata di separate agency tawbai kano di singi turengi khonungda masai gi magi paktho hanba mai ban semba khotpa aikoi department water resources department na tawbai ado ngasai umangda u tharakpa kholakpa tawbadudi forest department na tawrpa yai adu ri tongan ba loin involve tawrkani adu only si aikoina data mayam khumjalli haji still khumjalli adagi khomi ba posi mayam si marsak tagi moina keno pirakani adagi si loin ba involve tawba ngatani involve tawrgo hosi kana master plan amre di tawri yam thunu phangni ai phum duni it is not only ngasai gi water resources department tu khakta nate mari lena ka da department sing casing yori master role seba gi matang state da Jeffrey maroina hujik se ngasai gi aikoi gi flood plain gi kari gi 1 lakh pa duga tak thorak pa sigi matang sima laya duga swaida leiram ba sing se amorom da ri Jeffrey ngasai thambi gi haidi thengna ba kanda nungai tabum de human being amoina dum phauri tak tok pa kanda kitang nungai taba even sometimes kappa akoi isa sing parikha thari haijalak pa dagi dev karma leri haida pai swai gi matang sing se even taung pradip na kuina su leira amnina base kui thana lehalu bu so morom da ri akoi achoba sarkar gi authority su asoi bam ni haira kanda somewhere kara no compensation ki matang amana thakana alternative arrangement kaina some affected oiba mi sing haira pase swai se kamai deal to bu yai natraga kamai deal to plan lebibra natraga amase tangai phadana sum torok thabak ni leiruba sing taksalaga leram banina land record sing kai kari ke sing putok pangam drabina yes wars one khangmin up tare nungai bodi nungai ti haibi doru kam haibini compensation ki wafam je koi pasian address tab jage compensation piba hai je basically government fund chat kadoi bani masi ki damta certain rules certain acts ka legani akoi ki haiba flood plain zoning act su masai compensation ki wafam yauri au tabu masi di pata nataba jaga sing dati sai gi masina hai je if atopa act na kari gumba pata da haiba tare ko just akoi ki layman's language da adu kuma jaga oi tara kati compensation piba yaro hai wafam yawi masi kam haiba koi gi jaga se khasen ka nga to identity rengi ga torban sing man foundry man lei sing se compensation gi question duma se gi ek tadi yadre or in case atopa ga sai gi government gi level da sai mo ni khana bi le ga dia that's a different thing as far as the act is concerned masi compensation gi work kan lite adu ji ko na ko tawi sing sai gi so iba dukan sajam question ba adu na sai gi dukan question ne mo idum poche ju khonjela ga bim sang sing ga da bani adu mo sai gi yum pafam le te ba de gi yum mo le mi pa kangbu sing hai tare madu gi da ko na feel sin do mi sing sai gi temporary oina ko gi ban local top song thor ko ji yawe panchayat kangbu song thor ko ji ya ko na matam ga gi ko le le ko hai ba mayam feel da sai gi on case to case basis ama shindo ko ji yawe algo long term basis ko shindo mi sing sai gi list to ga sai gi ko ya ta sing na yum le te ba kangbu gi do gi ko na formal le lo gi proposal ta ka piro concern SGO agency ma gi to ge cutting na masi le ko le mo to una pira ga ko gi form le bani masi form se fill up to bi ha ga len elo to no bi process sa sing sai gi lam dong sai gi in the same village lam le bi ai na to ka same panchayat lam le bi ko gi cast mi ta ba ya ba ba ta adu guma jaga sin identify to bi ha ga singu me sin se ki le lo process hauna bi da mo ta ko na madum sin dong ta to ji ta okay thank you tom pradip so area ja pan bi da pagi mayam sum authority ki site ki sum palak paganda nasai gi zoning actually flood plain zoning gi kari gi ekam dare aduga menu na sai hai riba say river kano da gi bed da gi 55 meters 65 meters ki kari yum suleri swai gi area da hujik su pandi pali ma dudi land record lebra hai gi wafam ma adu karim ka da land record le ma ga yes land record le di masana compensation pi buta ni tak to khaira ga di aduga some area khara da di ngasai gi PL tharak tana hujik thabu pai ba ya da na leiba siori ain khamda PL thari ba group sing se pata pai ba khara di ain khamda so yorom dong wali PL thare na karim ka da hoi pata se pai direng khala di yam phare sigi area sing da in khan ba se authority am da gi revenue department di gi pata pi bai se in khamna oithok pura natraga na yabu yaradi manageable already swai se pata ga phangba area sum pata in case puthora ga di pata pi ba se piram ba se kitang maswai si swai di horok pata soiba manbra tamoy kamai thamini gi tam pata ke yaur ga di adu masan da no ge pata pi hum thok to piram ga di adum soi re he masa ujare na adu le adu ga ai sai ham he compensation pot hai kan sira ek ki makha ga suna je khoina mamang su na o re si pose loktak ta taw taw sari yum me am pata ya bot ne adu yo ta khai ga na me na me homi humanitarian ga no de gi adu queen su khoi traditional lifestyle ma tung ina patr kumdhara ga sum le ko de gi adu moi gi nga pha ba gi hek nungti hi wala mai cha de chou de lai da pan lai ra ga
nga phara halakudana nuai sarbi sum mai traditional sum leikimna silai kan hana thingau dum tawhlore loire kan sida jahi adugi lifestyle da padan settle dokra kan sida inau no hondo de mi siro heavy moves mane na aduna khoi mem agi to no kisi compensation pi hum thue and high given almai to na khoi sai gi turin khon gan sida khomban ta sel mi ba mi mem si tarore ta bari ta bum thok da tarore adu thingau de ha mi sakar gi gan si executive will si out of ni khande adu linen or ni khande adum ta halore khara no pata ho paira me hai adu khande paira me hai sini pata paira me hai sai am linen or ta gan si issue si am linen no khalore ba adu loire kan sida ya khai ya thoro kan mi ni loina mak changsin na le helro kan sida moi su hai hai ni tangai phata wi lak pa thama ya rong ni ga hai do mai to lak tan le ro re le kan chalo hai kan sida di hana so hayo do nya ai su kitang soi le kre na sarkar na ona asidi ek ki makha da log ma kha dri ro lo ma kha to ge hai na ko no mo khai da humanitarian ground gi si le humanitarian law ma du si le kana hai ra ku nom le ja kre akhoi appeal to sina tawhum thopne akhoi hai ra ga dharma le ba ka hai do adi mo soi re khoi soi re mina kha ye ge kan sarkar na haibum thue na haibe wa ne aru ga tasina mak law dri ke su le ram roi ha pata pai do de maram na ke le ram no haibum le kre na maram nei tan le do le du kuin le hello ga di ma su akhoi gi delhi jaga di akhoi yam to mi bhara le mi na yumun mi podcast le na ai te le ha adu ko le adi ja chumna le hello hom dre gi ai ham sahi yang khei mo le hello kan sida ta tho kan sida mai macha masu kano da kun ngai du da pokcho war ngoni adu de ade ne ade ko ro mai ma ga khangam du da du ne mai mi ne thang do pi ge hai basi sarkar gi asoi usle ri da he na hai soi bai di haji ko soi jina wa mo ire thai ne gi ta hodo po do thai ne gi ma do le hel ka do le hel ne ma hum le ya do hum du hai bom lai ari wa ne ai na hai ja sa khu man den ground gi sarkar na akhui ja soi le kre aduna si body gi ge noi su wa ro no noi su wa re akhui su to de dan to ri ni hai na ta sana je hai be mo da prosum chang hai wa ne okay okay jeffrey ibu hanjalak pa kan jeffrey hanjaling se maroina ngasai gi river stream dagi like say 55 meters adagi atopa 55 meters la kan da ngasai gi base kan rom da muk 6 meter gi kari game su pan gi aduga mase river gi area gi su matung ina khara khena ba samaya 55 samaya 60 gum gi kari gi posi matung sigi manung le river manung stay da jeffrey hojik phawda land actually record sing kari sing say eviction enclosures kam leire adagi enclosures sing tak thokre aina khangjaning bus ihana na swaida pata pairam ba thengna biura se पता क्वेश्चन जब तक एड्रेस तौगे फर्स्ट इंप्रेशन से ऑलवेज अखोना फील तौगे ए कमाइना एक्शन ले पता पिरमिनो है बस कदाइ म सोयम ले रे ऑफिशियल सोयरा नतगा लोअर लेवल्स कोई बंदर के लेवल पता पिथो mi jala first impression adu boina negative in feel tawai yes but every case has a history yengom da ka tai hai pata adu 1978 se gi x gi lakri mang de issue pairamira that is possible natraga ngasai gi river has it's a very dynamic entity mai kai hong ngai mo jaga le hana pata le mo jaga do river don chang select ta gi obviously mai pata do ngasai gi river do gi boundary hectare na le ne this is also possible adagi ta seng na usi ke akune first impression negative feel da la na piram bo ibasu ya adu ma identify to da ka tai as far as usi ke ko involve rescue in a chatharak pa si evictions da ko na hearing gi chance pire kan da thengai se 23 cases pata pu thore ado karam matam mino karam matam issue to gemna adu ma ko na kup na thirok chadri adu in any case ko high bill si ko na government is matum ina thagat le haraga siki entire ko proper complete reform thagani so that sai ko high ba sai karam kan piram mino a in si la matung na pitho mira pata ri genuine natabra la na piram mira high report pikat le haraga government na sik policy decision lawe haraga makha ta ba high ba jaga sing se exam tok do ra ma ko election do ra habto madu ma condition lo ko okay hai ta mo ya supplement tok jage khai ke nom sagi top of the ban sigi dagina ai gi turen khongnu nom bi sai se masida tasliba positi pata pai be yaw sal matu madudi langani khale adura pata piram bagate hai ture gi khogi ban gi dagina khogi khonung gi slope magi laidina bam se si manu khira ayam ba sajal leba sine ba khonda ayam ba khon lokthok ning bagi ke tawri sine ba khogi turen gi flow da observe tawri ju sine ba ado pata pairam basu adum yaw pasane natra jeffrey physically tamona hai je ke no sai river boundary midstream dagi yeng bam lai or sai ban dagi ma ge outer to 6 meter ke no or re ai sigi matang da jeffrey ke no ai hai je ge either maximum sai gi turen gi mid of the stream dagi meter asok
55 ꯑꯩꯒꯤ ꯅꯝꯕꯨꯜꯒꯤꯅ 30 ꯃꯤꯇꯔ ꯅ ꯍꯥꯏꯕꯁꯤꯒꯤ either or ꯉꯁꯥꯏꯒꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ outer wall ꯇꯣꯁꯦ ꯍꯣꯏ ꯑꯗꯨꯗꯒꯤ 5 ꯃꯤꯇꯔ 6 ꯃꯤꯇꯔ ꯃꯤꯇꯔ ꯇꯔꯨꯛ ꯍꯟꯗꯣꯛꯄ ꯍꯥꯏꯕꯅꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯝꯇ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯡ ꯑꯅꯤꯁꯤꯗꯅꯤ Yes, yes, I ꯑꯅꯤꯁꯤ agree. ꯈꯛꯇꯅꯦꯕ Whichever, ꯑꯗꯨꯒ whichever is ꯁꯄꯣꯁ larger. ꯁꯤ ꯅꯥꯒꯥ ꯅꯂꯥ ꯍꯥꯏꯔꯣ ꯅꯥꯒꯥ ꯅꯂꯥꯗ ꯁꯤ ꯗꯃꯥ ꯁꯥꯖꯜꯂꯤꯗꯅ ꯁꯤꯗ ꯃꯥꯅ ꯄꯤꯔꯤꯁꯤ 9.1 ꯃꯤꯇꯔ ꯀꯩꯅꯣ ꯄꯤꯕꯅꯦꯕ ꯁꯤ ꯏꯁꯇ꯭रीꯝꯒꯤ ꯇꯨꯔꯦꯟꯒꯤ ꯁꯤꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯟꯗ ꯅꯝꯕꯨꯜ ꯇꯨꯔꯦꯟꯒ ꯑꯗꯒꯤ ꯁꯤꯒꯤ ꯑꯗꯒꯤ ꯊꯧꯕꯥꯜ ꯇꯨꯔꯦꯟ ꯑꯦꯅꯤ ꯅꯝꯕꯣꯜ ꯇꯨꯔꯦꯟ ꯍꯥꯏꯔꯣ ꯁꯤꯒꯤ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯕꯁꯤꯗ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗꯤ ꯃꯥꯟꯅꯗꯦꯕ ꯑꯗꯨꯝ ꯈꯦꯠꯅꯒꯅꯤ ꯁꯃꯣꯌꯥꯁꯤ 25 ꯑꯗꯨꯝ ꯅꯝꯕꯣꯜ ꯇꯨꯔꯦꯟꯗ 25 ꯑꯣꯏꯔꯝꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯆꯞ ꯆꯥꯕ ꯀꯩꯅꯣꯕꯨꯗꯤ ꯔꯦꯀꯣꯔꯠꯇꯕꯨꯗꯤ ꯂꯩ ꯑꯗꯒꯤ ꯐ꯭ꯂꯠ ꯄ꯭ꯂꯦꯟ ꯖꯣꯅꯤꯡ ꯑꯦꯛ 1978ꯇꯗꯤ ꯂꯩꯔꯤꯕ ꯇꯨꯔꯦꯟ 13 ꯈꯪꯒꯜꯂꯦꯕ ꯑꯍꯥꯟꯕꯗ ꯁꯤꯒꯤ ꯅꯣꯇꯤꯁ ꯊꯣꯛꯄ ꯃꯇꯝꯗ ꯁꯤ ꯆꯞ ꯆꯥꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯖꯦꯐ꯭ꯔꯤꯅ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯀꯣꯏꯔꯦꯡꯒꯩꯗꯒꯤꯅ ꯂꯤꯂꯣꯡꯐꯥꯎꯅ ꯁꯨꯛ ꯄꯥꯛꯀꯅꯤ ꯁꯤꯅ ꯁꯤ ꯄꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯝꯕꯨꯜ ꯇꯨꯔꯦꯟꯒꯤꯗꯤ ꯊ꯭ꯔꯨꯑꯥꯎꯠ ꯗ ꯂꯦꯡ ꯃꯥꯒꯤ ꯀꯩꯅꯣꯁꯤ 30 ꯃꯤꯇꯔ ꯂꯣꯏ ꯑꯣꯏꯌꯦꯕ ꯁꯤ ꯇꯨꯔꯦꯟꯒꯤ ꯑꯗꯒꯤ ꯀꯩꯅꯣꯒꯤꯅ ꯉꯁꯥꯏꯒꯤ 55ꯗꯒꯤ 60 60ꯗꯒꯤ 62 ꯂꯥꯏꯁꯦ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯈꯦꯠꯅꯕꯗꯤ ꯂꯩ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯇꯣꯞ ꯗ ꯑꯥꯎꯇꯔ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ Outer toe dagi. ꯀꯩꯅꯣꯁꯤꯗꯒꯤꯗꯤ ꯃꯤꯇꯔ 6ꯁꯤꯗꯤ ꯉꯁꯥꯏ ꯑꯣꯔ ꯍꯥꯏꯕꯅꯤ ꯑꯣꯔ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯗꯨꯗꯤ ꯇꯥꯃꯣ ꯃꯦꯟ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯩꯅ ꯇꯥꯃꯣꯗ ꯊꯝꯒꯦꯅ ꯈꯟꯖꯤꯜꯂꯝꯕꯁꯤ ꯇꯥꯃꯣ ꯖꯣꯒꯦꯁꯣꯔꯗ ꯉꯁꯥꯏꯒꯤ ꯌꯦꯁ ꯃꯥꯁꯇꯔ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯔꯦꯗꯤ ꯇꯧꯔꯤ ꯑꯗꯨꯒ ꯅꯣꯠ ꯑꯣꯟꯂꯤ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯗꯤꯄꯥꯔꯠꯃꯦꯟ ꯈꯛꯇ ꯅꯠꯇꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟ ꯃꯌꯥꯝꯁꯨ ꯏꯟꯚꯣꯜቭ ꯇꯧꯔꯤ ꯃꯥꯁꯇꯔ ꯄ꯭ꯂꯥꯟꯁꯤꯁꯨ ꯂꯥꯛꯈꯤꯅꯤ ꯑꯗꯨꯒ ꯇꯥꯃꯣ ꯁꯨꯝ ꯌꯦꯡꯕꯤꯕꯗ ꯍꯧꯖꯤꯛꯄꯨꯗꯤ ꯌꯦꯁ ꯍꯧꯖꯤꯛ ꯉꯁꯥꯏ ꯊꯝꯕꯤꯈ꯭ꯔꯤ ꯑꯦꯔꯤꯌꯥ ꯁꯥꯔꯀꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛꯁꯤꯡ ꯕꯠ ꯑꯦꯖ ꯑ ꯍꯣꯜ ꯁꯨꯝ ꯌꯦꯡꯕ ꯀꯥꯟꯗ ꯗ ꯑꯦꯟꯇꯌꯔ ꯉꯁꯥꯏꯒꯤ ꯍꯦꯛ ꯔꯤꯚꯔꯒꯤ ꯁ꯭ꯇ꯭ꯔꯦꯁꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯖꯣꯅꯤꯡ ꯐ꯭ꯂꯠ ꯄ꯭ꯂꯦꯟ ꯖꯣꯅꯤꯡ ꯑꯦꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯉꯥꯏ ꯐꯗꯅ ꯗ ꯍꯣꯜ ꯁ꯭ꯇ꯭ꯔꯦꯁ ꯑꯣꯐ ꯗ ꯔꯤꯚꯔꯁꯤꯡꯁꯦ ꯌꯦꯡꯕ ꯃꯊꯧ ꯇꯥꯔꯛꯀꯅꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯦꯁ ꯈꯔ ꯀꯨꯡꯅ ꯇꯥꯕ ꯈꯔ ꯁꯣꯟꯕ ꯖꯒꯥꯁꯤꯡꯗꯨꯗꯪ ꯌꯦꯡꯉ ꯌꯥꯅꯦꯅ ꯊꯝꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯁꯇꯔ ꯄ꯭ꯂꯥꯟꯒꯨꯝꯕ ꯄꯥꯏꯈꯠꯂꯒꯗꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯊꯦꯡꯅꯔꯤꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯍꯣꯜ ꯁ꯭ꯇ꯭ꯔꯦꯁꯁꯦ ꯁꯤ ꯄꯥꯏꯈꯠꯄ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯄꯣꯁ ꯑꯩꯈꯣꯏꯒꯤ ꯀꯩꯁꯥꯝꯄꯥꯠꯇꯒꯤꯅ ꯀꯩꯁꯥꯝ ꯊꯣꯡꯐꯥꯎꯗ ꯑꯩꯈꯣꯏꯅ ꯋꯥꯜ ꯆꯜꯂꯤꯗꯅ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯕ ꯉꯝꯃꯒꯗꯤ ꯗꯤꯁ ꯑꯣꯀꯦ ꯑꯗꯨ ꯉꯝꯃꯣꯏꯗꯧꯕꯅꯤꯅ ꯉꯁꯥꯏꯒꯤ ꯄꯣꯠꯁꯤꯗꯤ ꯑꯁꯤꯗꯗꯤ ꯃꯥꯒꯤ ꯀꯦꯔꯤꯡ ꯀꯦꯄꯥꯁꯤꯇꯤꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯃꯦꯕ ꯑꯩꯈꯣꯏ ꯏꯁꯇ꯭ꯔꯛꯆꯔ ꯁꯥꯔꯒꯗꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗꯗꯤ ꯉꯁꯥꯏꯒꯤ ꯏꯔꯣꯖꯟꯒꯤ ꯀꯩꯅꯣꯁꯤꯃ ꯑꯩꯈꯣꯏꯒꯤ ꯁ꯭ꯂꯥꯏꯗꯤꯡ ꯀꯩꯅꯣꯁꯤꯃ ꯃꯥ ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯅꯤꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯇꯦꯛ ꯇꯧꯕꯁꯤꯗꯤ ꯇꯥꯏꯝ ꯇꯨ ꯇꯥꯏꯝ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯕꯜꯅꯔꯦꯕꯜ ꯄꯣꯏꯟꯗ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯂꯩꯖꯔꯤꯕ ꯐꯟ ꯈꯔꯗꯨꯅ ꯑꯩꯈꯣꯏ ꯃꯦꯅꯦꯖ ꯇꯧꯕꯅꯦꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯇꯨꯔꯦꯟ ꯑꯃ ꯉꯁꯥꯏꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯍꯜꯂꯔꯣꯏ ꯍꯥꯏꯔꯗꯤ ꯍꯣꯜ ꯁ꯭ꯇꯦꯖꯇꯣ ꯑꯩꯈꯣꯏꯅ ꯁ꯭ꯀꯤꯝ ꯑꯃ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯁꯥꯔꯒ ꯑꯗꯨ ꯊꯕꯛ ꯄꯥꯏꯈꯠꯄ ꯇꯥꯕ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄꯅꯦ ꯍꯥꯏꯕꯒꯤ ꯇꯥꯃꯣ ꯄ꯭ꯔꯗꯤꯞ ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯅ ꯈꯪꯖꯅꯤꯡꯉꯤꯁꯦ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯄ꯭ꯂꯥꯟꯁꯦ ꯂꯧꯈꯠꯂꯛꯏꯕ ꯄ꯭ꯂꯥꯟꯁꯦ ꯑꯣꯚꯔꯑꯣꯜ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯂꯅꯥꯏ ꯑꯣꯏꯕꯒꯤ ꯑꯝꯇ ꯌꯥꯎꯗꯦ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯌꯦꯡꯀꯥꯟꯗ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟꯒꯤ ꯀꯔꯤꯁꯤꯡꯒꯤ ꯑꯗꯨꯒ ꯔꯤꯚꯔꯁꯤꯡꯁꯤꯒꯤ ꯌꯥꯝꯅ ꯂꯥꯏꯐꯁꯤꯡꯁꯦ ꯗꯤꯁꯇꯔꯕ ꯇꯧꯒꯨꯝꯁꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯍ꯭ꯌꯨꯃꯦꯟ ꯏꯟꯇꯔꯐꯔꯦꯟꯁ ꯄꯤꯒꯨꯝꯁꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯁ꯭ꯋꯥꯏꯁꯤꯗꯩꯗ ꯀꯦꯁ ꯅꯨꯡ ꯊꯦꯡꯅꯔꯛꯄ ꯄꯤ ꯑꯥꯏ ꯅꯨꯡ ꯊꯥꯔꯛꯑꯒꯗꯤ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯇꯥꯃꯣ ꯄꯥꯏꯈꯠꯂꯛꯏꯕ ꯊꯕꯛꯇꯨꯗꯤ ꯈꯔꯗꯤ ꯗꯤꯂꯦ ꯇꯧꯍꯟꯒꯅꯤ ꯑꯗꯣ ꯃꯁꯤ ꯃꯌꯥꯝꯒꯤ ꯄꯨꯝꯅꯃꯛꯀꯤ ꯏꯟꯇꯔꯦꯁꯀꯤ ꯌꯦꯡꯉꯀꯥꯟꯗ ꯃꯁ꯭ꯋꯥꯏꯁꯤ ꯇꯥꯃꯣ ꯇꯧꯗ꯭ꯔꯁꯨ ꯌꯥꯕ ꯑꯦꯔꯤꯌꯥ ꯑꯣꯏꯗꯧꯔꯥ ꯑꯇꯣꯞꯄ ꯁꯄ꯭ꯂꯤꯃꯦꯟꯁꯤꯡ ꯀꯔꯤ ꯊꯝꯅꯤꯡꯉꯤ ꯇꯥꯃꯣ ꯍꯣꯏ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯂꯣꯒꯤ ꯃꯈꯥ ꯂꯩꯔꯝꯕꯗꯨꯗꯤ ꯇꯧ ꯇꯥꯔꯦꯀꯣ ꯑꯗ ꯑꯩꯅ ꯉꯁꯥꯏ ꯑꯍꯥꯟꯕ ꯍꯥꯏꯖꯈꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯇꯔ ꯄ꯭ꯂꯥꯟꯁꯦ ꯐꯖꯅ ꯁꯦꯝꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯆꯠꯊꯔꯤꯕ ꯂꯧꯈꯠꯂꯤꯕ ꯑꯦꯛꯁꯟ ꯃꯌꯥꯝꯁꯤ ꯏꯐꯦꯛꯇꯤቭ ꯑꯣꯏꯗ꯭ꯔꯗꯤ ꯀꯩꯝ ꯀꯥꯟꯗꯦꯗꯅ ꯁꯝꯅ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯇꯧꯔꯀꯥꯟꯗ ꯐ꯭ꯂꯠ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯍꯥꯏꯔꯣꯅꯤ ꯑꯇꯩ ꯃꯥꯒꯤ ꯐꯦꯛꯇꯔ ꯑꯇꯩ ꯂꯩꯔꯝꯗꯅ ꯉꯁꯥꯏ ꯋꯥꯇꯔ ꯗꯤꯁꯆꯥꯔꯖ ꯈꯦꯠꯅꯔꯛꯄꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗ ꯉꯁꯥꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯁꯥꯏꯒꯤ ꯆꯤꯡꯗꯒꯤ ꯁꯤꯜꯠ ꯃꯌꯥꯝ ꯂꯩꯕꯥꯛ ꯃꯌꯥꯝ ꯄꯨꯊꯔꯛꯑꯒ ꯆꯦꯟꯊꯔꯛꯑꯦꯀꯣ ꯆꯦꯟꯊꯔꯛꯄ ꯃꯥꯅ ꯗꯤꯄꯣꯖꯤꯠ ꯇꯧꯔꯛꯏꯁꯤ ꯍꯥꯏꯕ ꯈꯦꯠꯅꯔꯝꯒꯅꯦꯕ ꯇꯨꯔꯦꯟ ꯀꯟꯅ ꯆꯦꯟ ꯀꯥꯟꯗ ꯗꯤꯄꯣꯖꯤꯠ ꯇꯧꯔꯝꯃꯣꯏ ꯃꯥꯁꯦ ꯇꯨꯔꯦꯟ ꯕꯦꯟꯒꯨꯝꯕ ꯀꯥꯟꯁꯤꯗꯁꯨ ꯄꯨꯊꯕ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗ ꯃꯥꯏ ꯁ꯭ꯇ꯭ꯔꯤꯝꯗꯨꯅ ꯃꯥ ꯕꯦꯟ ꯇꯧꯀꯥꯟꯗ ꯇꯨꯔꯦꯟ ꯈꯤꯇꯪ ꯇꯞꯊꯩꯗꯅ ꯇꯞꯊꯖ ꯀꯥꯟꯁꯤꯗ ꯐꯥꯎꯕ ꯃꯥꯒꯤ ꯁꯤꯜꯇꯦꯁꯟ ꯑꯩꯈꯣꯏ ꯇꯨꯔꯦꯟ ꯏꯔꯣꯏꯀꯥꯟꯗ ꯀꯔꯝ ꯁꯥꯟꯅ ꯂꯨꯏ ꯀꯔꯝ ꯁꯥꯏꯅ ꯂꯨꯔꯤꯒ ꯂꯣꯏꯅ ꯈꯪꯉꯤꯗꯅ ꯇꯧꯔꯤꯁꯤ ꯉꯁꯥꯏ ꯁꯤꯜꯇꯦꯁꯟ ꯄꯦꯇꯔꯟ ꯈꯦꯠꯅ ꯇꯧꯔꯤꯅꯦꯕ ꯁꯤꯒꯥꯁꯦ ꯑꯩꯗꯤ ꯈꯤꯇꯪ ꯀꯨꯞꯅ ꯁ꯭ꯇꯗꯤ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯂꯧꯔꯤꯕ ꯑꯦꯛꯁꯟ ꯃꯌꯥꯝꯁꯤ ꯂꯧꯈꯠꯂꯒꯗꯤ ꯑꯃꯦꯟ ꯏꯐꯦꯛꯇꯤቭ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯃꯥꯁꯇꯔ ꯄ꯭ꯂꯥꯟꯗꯣ ꯔꯦꯗꯤ ꯑꯣꯏꯔꯀꯥꯟꯗ ꯄꯥꯏꯈꯠꯂꯝꯃꯒꯗꯤ ꯍꯦꯟꯅ ꯔꯤꯖꯅꯤꯡ ꯑꯃꯗꯤ ꯂꯩꯕ ꯃꯑꯣꯡ ꯍꯥꯏꯗꯤ ꯃꯔꯝ ꯆꯥꯔꯦꯅ ꯃꯥꯁꯇꯔ ꯄ꯭ꯂꯥꯟꯁꯤꯗ ꯑꯇꯩ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯆꯤꯡꯅ ꯀꯣꯏꯁꯤꯜꯂꯤꯗꯅ ꯑꯗꯨꯅ ꯇꯨꯔꯦꯟꯁꯤ ꯅꯣꯔꯗꯟ ꯁꯥꯏꯗ ꯅꯣꯡ ꯆꯨ ꯀꯥꯟꯁꯤꯗ ꯆꯥꯎꯔꯤ ꯇꯨꯔꯦꯟꯁꯤ ꯀꯔꯝ ꯀꯥꯟꯗ ꯋꯥꯈꯜꯅꯤ ꯍꯥꯏꯕ ꯂꯣꯏꯅꯃꯛ ꯇꯨꯔꯦꯟ ꯆꯥꯎꯔꯣꯏ ꯑꯩꯈꯣꯏꯅ ꯅꯝꯕꯨꯜ ꯇꯨꯔꯦꯟ ꯆꯥꯎꯔꯦ ꯍꯥꯏ ꯀꯥꯟꯗ ꯀꯣꯡꯒꯨ ꯇꯨꯔꯦꯟ ꯀꯪ ꯂꯩꯔꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯦꯕ ꯁꯤꯃ ꯑꯗꯨꯃꯥꯏꯅ ꯇꯧ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯂꯣꯏ ꯏꯀꯣꯏ ꯂꯩꯕꯅꯤꯅ
असोम नाकन नोंग चुकान असोम नाकन तुरेन चाउरो याविना सुमाय तौकान अखोई रिवर लिंकिंग होटो है सोमदा अमा असोम कंगले सोम चाउरो इसिंग चालो खा थादो गाइना सुमाय मास्टर प्लान हाइजे माइ चाउ सेमहोरगदि फ्लड सी यार पूरा कंट्रोल तौगन दो से केनो नेचर इस कोई कंट्रोल तौगम बोदे अदु जो अखोइना ngam hori control to gaina manage tꯧꯕ ꯉꯝꯗꯦ yes yes other ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯃꯥꯁꯇꯔ ꯄ꯭ꯂꯥꯟ ꯑꯃ ꯁꯦꯝꯕ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯁꯦꯝꯕꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯒꯤ ꯀꯦꯁꯃꯦꯟ ꯑꯦꯔꯤꯌꯥꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯜꯁꯤ ꯀꯌꯥꯝ ꯄꯨꯊꯔꯛꯏ ꯁꯤ ꯀꯌꯥꯝ ꯀꯩꯅꯣ ꯇꯧꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁ꯭ꯇꯗꯤ ꯇꯧꯋꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯁꯣꯔꯁ ꯑꯣꯐ ꯗ ꯀꯩꯅꯣꯗ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯀꯦꯁꯃꯦꯟ ꯑꯦꯔꯤꯌꯥ ꯅꯪꯅꯕ ꯑꯁ꯭ꯋꯥꯏꯒꯤ ꯁꯣꯔꯁ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯅ ꯆꯦꯛ ꯗꯥꯝ ꯃꯊꯪ ꯇꯥꯡꯀꯛ ꯗꯔꯀꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯆꯦꯛ ꯗꯥꯝꯒꯁꯨ ꯁꯥꯕꯒꯤ ꯀꯩꯅꯣ ꯂꯣꯏ ꯌꯥꯎꯔꯤꯑꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯁꯤꯜ ꯃꯌꯥꯝꯁꯤ ꯃꯊꯛꯇꯒꯤ ꯍꯧꯅ ꯁꯨꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯍꯧꯔꯗꯧꯅꯤ ꯉꯁꯥꯏꯒꯤ ꯎ ꯋꯥ ꯊꯥꯕ ꯑꯃ ꯂꯩꯖꯈ꯭ꯔꯦ ꯃꯊꯪꯗ ꯑꯗꯨꯒꯤ ꯈꯔ ꯁꯤꯜꯗꯤ ꯈꯔ ꯄꯨꯊꯔꯛꯀꯅꯤꯗꯅ ꯃꯗꯨ ꯑꯩꯈꯣꯏ ꯆꯦꯛ ꯗꯥꯝ ꯁꯥꯔꯛꯀꯅꯤ ꯀꯩꯅꯣꯗꯤ ꯁꯤꯜ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯣꯏꯅꯤ ꯑꯗꯩ ꯆꯦꯟꯗꯔꯤꯕ ꯗꯦꯕ꯭ꯔꯤꯁ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯇꯧꯔ ꯃꯇꯨꯡꯗ ꯃꯁꯤ ꯇꯉꯥꯏ ꯐꯗꯅ ꯄꯥꯏꯈꯠꯂꯛꯇꯕ ꯑꯗꯨꯒ ꯌꯦꯁ ꯂꯩꯔꯤꯕ ꯃꯥꯁꯇꯔ ꯄ꯭ꯂꯥꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯗꯨꯝ ꯐ꯭ꯌꯨꯆꯔ ꯀꯣꯔꯁꯇ ꯄꯥꯏꯈꯠꯂꯛꯇꯕ ꯌꯥꯔꯣꯏꯗꯕ ꯊꯕꯛꯁꯤꯡ ꯍꯥꯏꯅ ꯄꯥꯏꯈꯠꯂꯛꯄꯅꯤ ꯇꯥꯃꯣ ꯂꯥꯁ ꯑꯣꯏꯅ ꯍꯪꯖꯅꯤꯡꯉꯤꯕꯁꯦ ꯃꯥꯁꯇꯔ ꯄ꯭ꯂꯥꯟꯁꯦ ꯀꯔꯝ ꯀꯥꯟꯗ ꯃꯁꯤ ꯎꯕ ꯐꯪꯒꯅꯤ ꯃꯇꯝ ꯀꯌꯥꯝ ꯀꯨꯏ ꯆꯪꯈꯤꯗꯒꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏꯅ ꯑꯁꯥ ꯇꯧꯏ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯈꯣꯝꯃꯤꯕ ꯈꯣꯠꯂꯤꯕ ꯗꯇꯥ ꯃꯌꯥꯝ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯑꯗꯒꯤ ꯁꯤꯒꯤ ꯃꯥꯁꯇꯔ ꯄ꯭ꯂꯥꯟꯁꯦ ꯂꯩꯔꯀꯥꯟꯗ ꯃꯗꯨꯒꯤ ꯐꯟꯗꯤꯡ ꯑꯦꯖꯦꯟꯁꯤ ꯑꯃ ꯂꯥꯛꯀꯗꯣꯏꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯇꯒꯤ ꯋꯥꯔꯜ ꯕꯦꯡꯛꯇꯒꯤ ꯑꯣꯏꯒꯦꯔꯥ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯂꯥꯛꯀꯅꯤ ꯃꯗꯨꯒꯤ ꯀꯩꯅꯣ ꯇꯧꯕꯗꯗꯤ ꯁꯝ 2-3 ꯏꯌꯔꯁꯇꯤ ꯁꯨꯝ ꯃꯦꯇꯔꯤꯌꯦꯂꯥꯏꯁ ꯇꯧꯅꯤꯗ ꯄꯣꯠꯁꯤ ꯀꯩꯅꯣ ꯂꯥꯛꯀꯅꯤ ꯑꯣꯀꯦ ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯑꯩꯅ ꯖꯣꯐ꯭ꯔꯤꯗ ꯑꯩꯅ ꯈꯪꯖꯅꯤꯡꯕ ꯈꯔ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯔꯨꯅ ꯉꯁꯥꯏꯒꯤ 17 ꯀꯦꯁꯦꯁ ꯑꯃꯗꯤ ꯍꯥꯏꯗꯤ ꯄꯥꯏꯕ ꯌꯥꯗꯕ ꯉꯁꯥꯏ ꯗꯦꯃꯣꯂꯤꯁ ꯏꯚꯤꯛꯁꯟꯁꯤꯗ ꯌꯥꯎꯕ ꯌꯥꯗꯗꯅ ꯀꯦꯁ ꯂꯩꯕꯅ ꯊꯝꯃꯝꯃꯦ ꯑꯗꯨꯒ ꯄ꯭ꯂꯁ ꯂꯥꯏꯛ ꯀ꯭ꯔꯤꯃꯦꯇꯣꯔꯤꯌꯝꯒꯤ ꯀꯔꯤꯒꯤ ꯃꯇꯥꯡ ꯑꯗꯨꯒ ꯂꯣꯀꯦꯜ ꯀ꯭ꯂꯕꯁꯤꯡꯒꯤ ꯑꯗꯒꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯀꯔꯤꯒꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯒꯤ ꯀꯔꯤꯒꯤ ꯁꯥꯕꯁꯤꯡꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯁꯣꯛꯇ꯭ꯔꯤ ꯍꯥꯏꯕꯅꯤ ꯁꯣꯛꯇ꯭ꯔꯤꯕꯁꯤꯡꯁꯦ ꯑꯦज ꯑꯦ ꯄꯥꯔꯃꯅꯦꯟ ꯑꯣꯏꯅ ꯃꯁꯤꯁꯤꯗꯤ ꯁꯣꯛꯑꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯔꯥ ꯅꯠꯇ꯭ꯔꯒ ꯇꯉꯥꯏ ꯐꯗꯕꯁꯤꯡ ꯍꯥꯟꯅ ꯄꯥꯏꯈꯠꯄꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯦꯀꯦꯟ ꯔꯥꯎꯟꯗ ꯀ꯭ꯔꯤꯃꯦꯇꯣꯔꯤꯌꯝꯒꯤ ꯈꯪꯗꯦ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯁꯤꯡ ꯀꯔꯤ ꯁꯥꯖꯤꯜꯂꯤꯕ ꯔꯤꯚꯔꯕꯦꯠꯇꯕꯨ ꯁꯥꯕ ꯑꯣꯏꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯍꯥꯟꯅ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯠ ꯄ꯭ꯂꯦꯟ ꯖꯣꯅꯤꯡꯁꯤꯒꯤ ꯃꯈꯥꯗꯕꯨ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯃꯁꯤꯁꯨ ꯑꯗꯨꯝ ꯗꯦꯃꯣꯂꯤꯁ ꯇꯧꯔꯛꯀꯅꯤ ꯏꯟ ꯗ ꯐ꯭ꯌꯨꯆꯔ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯇꯥꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯕ ꯉꯝꯃꯤꯁꯦ ꯑꯩꯈꯣꯏꯅ ꯈꯠꯇꯣꯛꯑ ꯊꯝꯃꯤꯕ ꯄꯣꯔꯁꯟꯁꯤꯡꯁꯦ ꯀꯣꯔꯠꯀꯤ ꯏꯟꯇꯔꯐꯦꯔꯦꯟꯁ ꯂꯩꯕ ꯀꯥꯡꯕꯨꯗꯨꯃ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯃꯥꯒꯤ ꯗꯦꯗꯂꯥꯏꯟ ꯇꯣꯉꯥꯟꯅ ꯄꯤꯖꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯂꯥꯏꯒꯤ ꯂꯥꯏꯁꯪꯁꯤꯡ ꯑꯗꯩ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯃꯦꯇꯣꯔꯤꯌꯝꯒꯤ ꯀꯔꯤꯁꯦ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯕ ꯀꯩꯅꯣꯅꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯔꯤꯂꯤꯖꯟꯒ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯀꯁꯇꯝꯁꯒ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡ ꯑꯣꯏꯕꯅꯤꯅ ꯃꯁꯤꯒꯤ ꯒꯣꯔꯃꯦꯟ ꯂꯦꯚꯦꯜꯗꯒꯤ ꯑꯩꯈꯣꯏ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯃ ꯉꯥꯏꯔꯤ ꯂꯧꯊꯣꯔꯛꯀꯅꯤ ꯑꯗꯣ ꯃꯁꯤ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯁꯨꯡꯂꯧ ꯂꯧꯊꯣꯛꯑꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯁꯤ ꯂꯧꯊꯣꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯜꯇꯤꯃꯦꯠ ꯄꯔꯄꯁ ꯁꯔቭ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯃꯁꯤꯃ ꯊꯝꯖꯅꯤꯡꯉꯦ ꯑꯣꯀꯦ ꯁ꯭ꯋꯥꯏꯒꯤ ꯃꯇꯥꯡꯁꯦ ꯑꯩꯅ ꯈꯔ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅꯤꯡꯉꯤꯁꯦ ꯃꯔꯝꯅ ꯊꯝꯃꯝꯃꯕꯅꯤꯅ ꯌꯥꯔꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯆꯠꯈꯤꯗꯣꯏꯅꯤ ꯌꯦꯁ ꯌꯥꯔꯦꯅ ꯊꯝꯃꯝꯕ ꯅꯠꯇꯦ ꯇꯉꯥꯏ ꯐꯗꯕ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯁꯤꯖꯟ ꯑꯃ ꯉꯥꯏꯅꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯝꯃꯝꯕꯅꯤ ꯑꯗꯨꯒ ꯃꯗꯨꯃꯛꯅ ꯇꯁꯦꯡꯅ ꯃꯁꯤ ꯌꯥꯔꯦꯅ ꯊꯝꯃꯝꯕ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯃꯇꯨꯡꯗꯁꯨ ꯇꯉꯥꯏ ꯐꯔꯛꯇ꯭ꯔꯒꯗꯤ ꯂꯧꯊꯣꯔꯛꯄꯒꯤ ꯐꯤꯕꯝ ꯑꯣꯏꯔꯛꯈꯤꯅꯤ ꯑꯗꯨꯋꯥꯏꯗꯨꯗ ꯍꯥꯏꯗꯤ ꯊꯝꯃꯝꯃꯕꯅꯤ ꯀꯥꯏꯅ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯣ ꯆꯠꯄꯤꯒꯅꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯗꯤ ꯇꯥꯃꯣ ꯖꯣꯒꯦꯁꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯦꯐ꯭ꯔꯤ ꯑꯗꯨꯒ ꯇꯥꯃꯣ ꯄ꯭ꯔꯗꯤꯛ ꯃꯁꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯁ꯭ꯇꯨꯗꯤꯑꯣ ꯂꯥꯛꯄꯤꯕ ꯉꯁꯤꯒꯤ ꯑꯦꯖꯦꯟꯗꯥ ꯃꯅꯤꯄꯨꯔꯁꯦ ꯃꯄꯨꯡ ꯐꯥꯍꯟꯕꯤꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯀꯥꯏ ꯈꯝꯅꯖꯔꯤꯕ ꯒꯦꯁ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯒꯤ ꯑꯦꯖꯦꯟꯗꯥ ꯃꯅꯤꯄꯨꯔ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯅꯕ ꯇꯟꯖꯥ ꯌꯧꯔꯛꯂꯦ ꯑꯗꯨ ꯂꯝꯗꯝꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠꯀꯤꯗꯃꯛ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ